Jengbi pun nama pusat sendiri mana Peak News ki mana hunu tetaram lok sedang si mana hunu ki topik si is BEFA full form the Bengal Eastern Frontier Regulation Act 1873 hai bani technically possible masih pusat lak pun yabra Manipur da masih na mana orang kan Manipur Cape Citizenship Amendment Bill lagi ngak tokpa ngamjabra hai bagi matang da kum nak kena jenabat tanjani Lengsin bi bagi singdi agi I think tenu pabiri basi RK Somorjit convener Biodiversity Cell BJP Manipur Pradesh ni Oja Somorjit Butaram uksari yan hana Oja Somorjit oi lengsin bi basi Pradeep Phanjawam senior journalist ni Taung Pradeep Sutaram uksari Taung Pradeep oi da ini ya tengah pamini jadi basi Laisom ibum sa former law secretary government of Manipur ni Oja ibum Sutaram uksari yan han basi yang Somorjit laksap tay matu dengan chief minister na nong nini hai betai nini humni Delhi level matung unarak pasai misa hamaroy na aduh assurance am strong assurance ni matu di ngasi paumi kumak paga airport paumi sing unabda heavy di si Cape ta gisung soy ta na northeastern di kitang di tu kitang kahit ay among in particular na Manipur si Cape ta gi somehow protect tauni heavy ni damong indication si kamay ubi aduh kamay lobi so far hosi pogda spokesperson BJP gi oina Chief Minister Singwari Sabibu Libra storing assurance P Simak Adum Taja Bibra Sini. As a spokesperson of the Bharatiya Janata Party Manipur Pradesh, Oina Aina Luxury, Nasi Ikai Kumnaraba, panelists Ani Ai Yamasri, Lashwami Bumcha, former law secretary as well as Tam Anira Khena, Ekogi, Kashamdong Kendri Mute on a Sule Yurure, Aimaru, colleague Pradeep Phanjawam. Sanction Manipur da yam sang the cover gilams the lavani masita ina kasu kaya na do I do the debate adu oi bibrai na ibungo sarana hangido ayu na di man chief minister am na pira ba bisita ina mu madu no doubt kasu yeningai natraga madu adu do hainingai leite mana hairiba amisana hairiba su ma khakta natti entire minister colleague mayama adu dagi even CSO gi group ama adugi mamangda ngnar wafam dugi matungina tarak pada as a head of the administrative of Manipur oibagi amisana su tongana magi area kharada yatlaga adugi potu puraga chatraga di Manipur da thopa haibasi wafam du laitamna as a whole in a team do adi manu mi khara chakraga chu khara thoraga ngasi thauna pana mana press statement ama khogi airport ki hek kumthar ko lemaida mana mayam opotu da ngangi bedo adu magi thaje bedo fully hope leiduna amasu assurance chu chaung pibagi lakpani adugi mamangda ekhona hangana yengada usi kaino kanda hanna masigi TV discussion si mamang da soi haiya gre sigi TV channel da so to pat so haije maram di madudi law gi maram ne munna khangbi bai yam su lengchel article 371 si habesina kolibe area sigi pak chawbse sida highly cap asigi effectiveness to leitre habesi mipung khudi ma khangnara kanda article 371 sigi adugi makhada leiriba 2227 square kilometer gi manungda loktak ki saruk khaidokraga leiriba inhabitants singsida leiriba sida cap na kayam sonda ba haibaduda aikon missing da mu yengak taragadi 2011 gi census ki matung inna haiba taragadi Manipur da aikogi masing ase subject to correction lakh kunteruk khara help sumaina lei haidana report phangwagi matung da Manipur sigi manung sigi tampak sida natraga chingi machet khara da leiba Chorchanpur da ukhul da karida leiba se Manipur gi wang madagi di oiba Indian di oiba se Asami Bengali Marwari etc mayam amaga Nepali including Sipulakanda mi lakh amaga lising ni pu se laye se census na haibani aina haibanate adugi makhada amukana kaya myamna changak ta baisi panadrige marakta aikoina 2011 gi makhata ba census 2021 da lakpadadi Manipur gi missing ase saurakna lakuri pande kunapul oine na panari basida certain area kharda aikoida kitang confusion leiba natraga mipung khudimone he khaina bada yaubasi 1/3 of the people are covered the state of Manipur haiba hek panbam yawi madai duda aikhoju kitang confusion lei aduga piriba report amajung back oidna leiriba position du da yenguraga di hujik leiriba sidai da aikona
ꯃꯤꯁꯤ ꯆꯪꯉꯛꯈꯤꯕꯩꯗꯤ ꯄꯥꯕ ꯊꯣꯛꯈꯤꯕꯩꯗꯤ ꯑꯩꯈꯣꯏꯁꯤ ꯄꯥꯕꯁꯤ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯎꯕꯁꯨ ꯂꯩ ꯑꯗꯨ ꯍꯥꯏꯗꯅ ꯃꯤ ꯂꯩꯇꯦ ꯂꯩꯔꯣꯏ ꯍꯥꯏꯗꯅ ꯕꯤ ꯖꯦ ꯄꯤꯒꯤ ꯇꯔꯞꯇꯒꯤ ꯅꯠꯇ꯭ꯔꯒ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯆꯪꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅꯁꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ ꯁꯦ ꯁꯥꯔꯇꯦꯟꯂꯤ ꯏꯟ ꯐ꯭ꯔꯟट ऑफ यू रोहिंग्या मुस्लिम मयाम चंगबदुदंग ꯎꯏ ꯊꯣꯛꯈꯤꯕꯗꯨꯗꯤ ꯎꯗꯦ ꯀꯌꯥꯝ ꯌꯥꯎꯅ ꯀꯌꯥꯝ ꯁꯥꯡꯅ ꯀꯌꯥꯝ ꯊ꯭ꯔꯦꯠꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯅꯦ ꯑꯗꯣ ꯑꯦꯔꯤꯌꯥꯗꯣ ꯌꯥꯝ ꯍꯣꯔꯦꯟ ꯂꯥꯛꯆꯒꯦ ꯇꯧꯕꯗꯣ ꯉꯁꯤ ꯁꯤएमꯅ ꯄꯤꯔꯤꯕ ꯑꯦꯁꯨꯔꯦꯟꯁꯇꯣ ꯁ꯭ꯇꯔꯣꯡ ꯑꯦꯁꯨꯔꯦꯟꯁ ꯅꯍꯥꯟꯈꯩꯗꯤ ꯀ꯭ꯂꯣꯖ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯅꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯤ ꯍꯥꯏꯔꯝꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯞ ꯇꯧꯏ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯅꯣꯝ ꯇꯧꯔꯒ ꯃꯗꯨꯗꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟ ꯑꯦꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃꯗ ꯇꯧꯔꯀꯥꯟꯗ ꯀꯦꯞꯇꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯦꯛꯖꯦꯝ ꯇꯧꯅꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯑꯦꯁꯨꯔꯦꯟꯁꯇꯨꯅꯦꯕ ꯌꯦꯡꯉꯣ ꯑꯩ ꯃꯊꯪ ꯔꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯂꯥꯏꯁꯪꯕꯝ ꯆꯥꯏ ꯂꯥꯛꯆꯅꯤꯡꯕꯁꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯄꯥꯟꯅꯔꯤꯁꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟ 1873ꯒꯤ ꯑꯦꯛꯇꯨꯃ ꯂꯩꯖꯔꯦ ꯃꯁ꯭ꯋꯥꯏꯁꯤꯃ ꯑꯗꯨꯒ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯚ꯭ꯌꯨꯋꯔꯗꯁꯨ ꯈꯤꯇꯪ ꯑꯦꯋꯦꯌꯔ ꯑꯣꯏꯅꯕ ꯍꯥꯏꯕ ꯇꯥꯏ ILP ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝꯁꯤ ꯉꯁꯥꯏꯒꯤ BEFR ꯁꯤꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯁꯤꯁꯇꯦꯝ ꯆꯠꯅꯕꯗꯨ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯀꯧꯕ ꯋꯥꯔꯥ is there any difference between the Bengal Eastern Frontier Regulation Act 1873 ꯑꯃꯁꯨꯡ ILP ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯁꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯇꯪꯗꯤ ꯑꯣꯏꯕ ꯄꯣꯠꯁꯛꯇꯤ ꯑꯃꯇꯪ ꯑꯣꯏꯕ ꯃꯃꯤꯡ ꯇꯣꯉꯥꯟꯕ ꯋꯥꯔꯥ ꯑꯗꯨꯝꯇꯪ ꯍꯥꯟꯅ little explanation ꯑꯝꯇ ꯄꯥꯝꯖꯕ ꯑꯩ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ ꯑꯩ ꯄꯥꯔꯇꯤꯒꯤ ꯅꯣꯃꯤꯅꯦꯠ ꯂꯥꯛꯆꯕ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ effective yes law expert ꯑꯣꯏꯅ expert ꯁꯨ ꯅꯠꯇꯦ ꯁꯨꯝ ꯕꯤꯁꯦꯝ ꯃꯃꯨ ꯑꯣꯏꯅ former law secretary ꯑꯣꯏꯅ ꯑꯩ ꯂꯥꯛꯆꯕꯅꯤ effective ꯄꯨꯡ 5ꯗ ꯍꯥꯏꯕꯤꯔꯛꯄꯅꯤ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯁꯟꯗꯦꯗ ꯗꯤꯇꯦꯜꯁ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯣ ꯑꯩ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯏꯁꯇꯔꯟ ꯕꯦꯡꯒꯜ ꯐ꯭ꯔꯟꯇꯤꯌꯔ ꯑꯦꯛꯁꯤꯒ ILPꯒ ꯁ꯭ꯄꯤꯔꯤꯠ ꯆꯞ ꯃꯥꯟꯅꯩ ꯋꯤꯠ ꯁꯝ ꯃꯣꯗꯤꯐꯤꯀꯦꯁꯟ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨ ꯃꯁꯤ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯄꯥꯁ ꯇꯧꯕ ꯆꯪꯉꯤ ꯍꯦꯛꯇ ꯑꯦꯗꯣꯞ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯗꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯄꯥꯁ ꯇꯧꯒꯗꯕꯅꯤ ꯃꯔꯤ ꯑꯩꯈꯣꯏ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯨꯊꯠꯄꯤꯔꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯩꯒꯗꯕ ꯃꯨꯊꯠꯂꯕꯅꯤꯅ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯇꯧꯗ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯠꯅ ꯑꯣꯔꯗꯔ ꯊꯣꯛꯑꯒ ꯉꯝꯗꯦ ꯃꯗꯨ ꯆꯪꯉꯤ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯑꯁꯥꯝꯒ ꯑꯩꯈꯣꯏ ꯈꯦꯠꯅꯕ ꯂꯩ ꯑꯁꯥꯝꯗ ILP ꯆꯠꯇꯦ ꯑꯗꯨ ꯃꯣꯏꯒꯤꯗꯤ ꯃꯔꯥꯏꯕꯛ ꯐꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯦꯀꯣꯔꯗ ꯑꯃ ꯇꯧꯅꯈꯤ ꯑꯦꯀꯣꯔꯗ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤ ꯆꯨꯝꯅꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯕꯅꯤ ꯑꯦꯀꯣꯔꯗ ꯑꯃ ꯇꯧꯅ ꯃꯗꯨꯒꯤ ꯀꯠ ꯑꯣꯐ ꯗꯦꯠꯁꯦ ꯁꯤꯇꯤꯖꯦꯟ ꯑꯦꯛꯇ ꯍꯥꯞꯆꯤꯜꯂꯤ ꯁꯤꯇꯤꯖꯦꯟ ꯑꯦꯛꯇ ꯍꯥꯞꯄꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯣꯔꯗꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ 6A ꯀꯩꯅꯣꯗ ꯍꯥꯞꯄꯦ Aꯒꯤ ꯀ꯭ꯂꯣꯖ 2ꯗ ꯍꯥꯞꯄꯦ first day of January 1966 from the 하이르가 뭐지 고티 뭐지구나 first day of January 1966 하이나 거기 아sam기 동안 합그래 다시행모디 아sam기 디 합그래 아주 아코이 주 떠오게 하르거디 다시행나 좀 ILP ꯆꯠꯅꯔꯤ ꯍꯥꯏꯔꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ILPꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ 1951 before 1951 ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ILP People's Bill Bill ꯍꯥꯞꯄꯤꯕꯁꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣꯒꯤ 1950ꯒꯤ ꯀꯠ ꯑꯣꯐ ꯗꯦꯠꯁꯦ 50ꯒꯤ ꯑꯦꯟ ꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯠ ꯑꯣꯐ ꯗꯦꯠꯁꯤ ꯑꯣꯏꯕ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯍꯥꯞꯆꯟꯕ ꯊꯣꯛꯄ ꯁꯤꯁꯦ ꯑꯦꯛꯇ ꯑꯦꯃꯦꯟ ꯇꯧꯔꯒ ꯆꯨꯝꯅꯁꯨ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯜ ꯂꯩ ꯌꯥꯄꯣꯠꯇꯦ ꯃꯗꯨ ꯍꯥꯞꯇ꯭ꯔꯒꯗꯤ ꯈꯔ ꯋꯥꯅꯤ ꯃꯗꯨ ꯍꯥꯟꯅ ꯍꯥꯞ ꯇꯥꯕ ꯑꯗꯨꯅ ꯑꯩ ꯃꯊꯪ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ ꯀꯦꯞꯀꯤ ꯃꯇꯥꯡꯗꯁꯨ ꯃꯗꯨꯁꯨ ꯍꯥꯞꯄ ꯆꯪꯉꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯀꯦꯞꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏ ꯄꯦꯊꯣꯛꯄ ꯌꯥꯗꯦ ꯃꯗꯨꯒꯤ ꯏꯝꯄꯦꯛ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯗꯤ ꯀꯣꯟꯅ ꯃꯊꯪꯗꯤ ꯂꯥꯛꯄꯗꯩ ꯍꯥꯏꯖꯒꯦ ꯆꯠꯇ꯭ꯔꯁꯨ ꯏꯝꯄꯦꯛ ꯂꯩꯅꯤ ꯆꯠꯇ꯭ꯔꯒꯁꯨ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯂꯩꯔꯦ ꯑꯣꯔꯗꯔ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ 27 September 2015ꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ 5ꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯍꯤꯟꯗꯨ ꯁꯤꯈ ꯕꯨꯙꯤꯁ ꯖꯩꯟꯁ ꯄꯥꯔꯁꯤ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯁꯦ ꯁꯤꯡꯁꯤ ꯕꯤꯐꯣꯔ 31 December 2014ꯗ ꯆꯪꯈ꯭ꯔꯒꯗꯤ ꯆꯦ ꯆꯥꯡ ꯌꯥꯎꯗ꯭ꯔꯒꯁꯨ invalid paper document ꯑꯣꯏꯔꯒꯁꯨ ꯃꯣꯏꯁꯤ ꯁꯦꯇꯜ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯈ꯭ꯔꯦ ꯁꯦꯇꯜ ꯇꯧꯕ ꯂꯩꯍꯟꯈ꯭ꯔꯦꯕ ꯁꯤꯁꯦ ꯑꯣꯟꯗꯕꯗꯅꯤ ꯂꯩꯍꯟꯈ꯭ꯔꯦ ꯁꯤ ꯊꯣꯛꯄꯅ ꯑꯣꯜꯃꯣꯁ ꯒꯦꯞꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯦꯞꯇꯦꯝꯕꯔꯗ ꯇꯧꯕꯁꯤꯅ ꯑꯣꯜꯃꯣꯁ 1 year ꯐꯥꯗ꯭ꯔꯒꯁꯨ 7 September 2015ꯗ ꯆꯞ ꯃꯥꯟꯅꯅ ꯁꯦꯝ ꯗꯦꯠꯇ ꯑꯩꯈꯣꯏꯒꯤ ꯄꯥꯁꯄꯣꯔꯠ 19 ꯐꯣꯔꯦꯅꯔꯁ ꯑꯦꯛꯇꯁꯨ 1946 ꯁꯦꯝꯗꯣꯛꯑꯦ ꯐꯣꯔꯦꯅꯔꯁ ꯑꯣꯔꯗꯔ ꯁꯦꯝꯗꯣꯛꯑꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯆꯜꯂꯦ ꯉꯁꯥꯏ ꯀꯠ ꯑꯣꯐ ꯗꯦꯠꯁꯦ
ꯐꯣꯡꯕꯗꯤ ꯌꯥꯝ ꯊꯥ 7 ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯆꯣꯟꯗꯔ ꯐꯣꯡꯕ ꯑꯩꯈꯣꯏꯅ ꯀꯤꯔꯤꯕꯗꯤ ꯒꯦꯞꯁꯦ ꯊꯣꯛꯄ ꯅꯨꯃꯤꯠꯅ ꯀꯩꯅꯣ ꯁꯦꯞꯇꯦꯝꯕꯔ 7 2015 ꯑꯗꯨꯒ ꯀꯠ ꯑꯣꯐ ꯗꯦꯠꯅ 31 ꯗꯤꯁꯦꯝꯕꯔ 2014 ꯁꯤ ꯃꯔꯛꯁꯤꯗ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯤꯁꯤ ꯆꯪꯕ꯭ꯔꯥ ꯆꯪꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯀꯩꯅꯣꯗ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯗ꯭ꯔꯦ ꯃꯁꯤꯃ ꯊꯝꯗꯦ ꯃꯁꯤ ꯊꯝꯒꯗꯕꯅꯤ ꯃꯁꯤꯃ ꯊꯝꯗ꯭ꯔꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯃꯤ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯀꯦꯞꯀꯤꯗꯤ ꯀꯣꯟꯅ ꯂꯥꯛꯄꯤꯗꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯁꯤꯟꯁꯤꯌꯔ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯁꯦꯇꯤꯐꯥꯏ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯗꯤꯇꯦꯜꯁ ꯗꯥꯇꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠꯇ ꯐꯣꯔꯦꯟꯅꯔ ꯀꯌꯥ ꯆꯪꯈ꯭ರೆ ꯍꯥꯏꯔꯤꯕ ꯀꯠ ꯑꯣꯐ ꯗꯦꯠꯁꯤꯒꯤ ꯃꯅꯨꯡꯗ ꯐꯣꯔꯦꯟꯅꯔ ꯍꯥꯏꯕꯁꯤ ꯆꯨꯝꯅꯒꯤ ꯂꯤꯒꯦꯜ ꯅꯠꯇꯦ ꯏꯂꯤꯒꯦꯜ ꯏꯃꯥꯏꯒ꯭ꯔꯦꯟꯁ ꯑꯣꯏꯒꯗꯕ ꯆꯦ ꯆꯥꯡ ꯌꯥꯎꯗꯕ ꯃꯌꯥꯝꯁꯤ ꯀꯌꯥꯝ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯁ꯭ꯇꯦꯠ ꯋꯥꯏ ꯐꯣꯡꯕꯤꯒꯗꯕ ꯃꯗꯨ ꯍꯧꯖꯤꯛꯐꯥꯎ ꯈꯪꯅꯕ ꯂꯩꯇꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯑꯩꯈꯣꯏ प्रजाꯁꯤꯡꯅ ꯍꯧꯔꯤꯕꯁꯦ ꯅꯦꯝꯊꯍꯟꯕ ꯌꯥꯕꯅꯤ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯀꯔꯤ ꯃꯔꯝꯒꯤ ꯀꯔꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯈꯪꯅꯕ ꯂꯩꯇꯦ ꯃꯗꯨ ꯈꯪꯍꯟꯕ ꯆꯪꯉꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯆꯪꯈ꯭रे ꯅꯣꯔꯠꯁꯇ ꯀꯌꯥꯝ ꯆꯪꯈ꯭रे ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯆꯪꯉꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯀꯦꯞꯁꯤ ꯑꯔꯨꯅꯥꯆꯜꯗ ꯅꯥꯒꯥꯂꯦꯟꯗ ꯃꯦꯘꯥꯂꯌꯥꯗ ꯑꯁꯥꯝꯒꯤ ꯀꯔꯕꯤ ꯑꯥꯡꯂꯣꯡꯗ ꯆꯠꯇ꯭ꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯦꯟꯅ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯣꯔꯠꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯝꯗꯤ ꯍꯥꯟꯅ ꯆꯪꯈ꯭ꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯣꯏꯒꯤ ꯐꯦꯠ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕ ꯃꯨꯁꯂꯤꯝꯈꯛꯇ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯈꯛ ꯊꯝꯒꯗꯧꯔꯤꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯦꯛꯇ ꯍꯥꯞꯆꯟꯐꯝ ꯊꯣꯛꯏ ꯑꯦꯛꯇ ꯍꯥꯞꯀꯗꯧꯕ ꯑꯗꯨ ꯑꯦꯛꯁꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯗꯤꯇꯦꯜ ꯍꯥꯏꯖꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯁꯖꯦꯁꯟ ꯈꯔꯁꯨ ꯄ꯭ꯔꯣꯄꯣꯖꯦꯜ ꯈꯔꯁꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯊꯥꯕꯤꯈ꯭ꯔꯦ ꯍꯥꯏ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯒꯗꯕꯅꯤ ꯄꯕ꯭ꯂꯤꯛꯅ ꯑꯩꯈꯣꯏ ꯗꯤꯁꯀꯁ ꯇꯧꯅꯕ ꯃꯗꯨ ꯑꯩꯈꯣꯏ ꯎꯖꯗꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯤ ꯕꯤꯜꯁꯦ ꯗ꯭ꯔꯥꯐ ꯕꯤꯜ ꯁ꯭ꯇꯦꯖꯗ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ NGO ꯃꯌꯥꯝꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤ ꯄꯤꯔꯒ ꯑꯩꯈꯣꯏ ꯌꯥꯅꯕ ꯁꯦꯝꯕ ꯌꯥꯕꯅꯤ ꯑꯗꯨ ꯉꯁꯤꯐꯥꯎꯗꯤ ꯃꯗꯨ ꯇꯧꯕ ꯎꯗꯦ ꯍꯥꯏꯅ ꯊꯝꯖꯔꯤ ngasi ꯐꯥꯎꯕꯗꯗꯤ ꯃꯔꯨꯑꯣꯏꯅ ꯁꯔꯀꯥꯔꯅꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯎ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯑꯗꯨꯝ not only ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯅꯠꯇꯕ not only entire north ꯏꯁꯀꯤ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡ ꯀꯔꯤꯁꯤꯡ ꯌꯦꯡꯉꯨꯕꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯌꯥꯏꯐꯅꯕꯅꯤ ꯑꯗꯨꯝ ꯌꯥꯎ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯇꯧꯕꯇꯕꯨ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯗꯕꯅꯤꯅ ꯀꯤꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕꯒꯤ ꯋꯥꯡꯗꯦ ꯑꯗꯨꯝ ꯆꯤꯡꯅꯕꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯋꯥꯡꯕꯒꯤ ꯋꯥꯔꯤꯗꯨꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯇꯥꯃꯣ ꯄ꯭ꯔꯗꯤꯞ ꯈꯪꯗꯕꯅꯤꯅ ꯎꯗꯕꯅꯤꯅ ꯆꯤꯡꯅꯕꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯋꯥꯡꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯁꯦ ꯃꯦꯟ ꯄꯦꯛꯀꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯕ ꯆꯠꯂꯨꯕꯗꯁꯨ ꯁ꯭ꯇ꯭ꯔꯣꯡ ꯑꯦꯁꯨꯔꯦꯟꯁꯇꯤ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯕꯅꯣ ꯍꯥꯏꯕꯒꯤ ꯁꯤꯡꯈꯩꯗꯤ ꯇꯧꯔꯅꯤ ꯁꯤꯡꯈꯩ ꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯧꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯩꯇꯕꯅꯤꯅ ꯊꯣꯛꯂꯛꯑꯒꯁꯨ ꯄꯥꯎꯗꯝꯕꯗ ꯌꯥꯝ ꯂꯨꯕꯒꯤ ꯐꯤꯕꯝꯗꯤ ꯑꯗꯨꯝ ꯂꯩꯕꯒꯤ ꯋꯥꯔꯤꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯤꯡꯁꯦ ꯔꯤꯄꯣꯔꯠꯁꯤꯡ ꯀꯔꯤꯁꯤꯡꯒꯤ ꯌꯦꯡꯉꯨꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯑꯦꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁꯁꯦ ꯀꯦꯞꯇꯒꯤ ꯑꯦꯛꯖꯥꯝ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯄ꯭ꯂꯁ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯣꯏꯅ ꯍꯧꯖꯤꯛ CMꯅ ꯍꯥꯏꯕꯤꯔꯤꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯣꯔꯛꯑꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯍꯥꯏꯕꯤꯔꯤꯁꯤ ILP ꯂꯥꯏꯛ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ BFR ꯉꯁꯥꯏꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟꯒꯤ ꯋꯥꯐꯝꯅꯤ ꯑꯗꯣ ꯑꯣꯖꯥ ꯏꯕꯣꯝꯆꯥꯅ ꯇꯥꯛꯄꯤꯕꯗꯗꯤ ꯑꯅꯤꯁꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯒꯤ ꯋꯥꯔꯤꯗꯨꯅꯤ ꯃꯤꯡ ꯇꯣꯉꯥꯟꯖꯔꯒꯁꯨ ꯇꯥꯃꯣꯄ꯭ꯔꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯒꯦ ꯁꯤꯅꯤ taseng ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ILP ꯇꯦꯛꯅꯤꯀꯦꯜꯂꯤ ꯄꯨꯁꯜꯂꯛꯄꯗꯅ ꯀꯌꯥꯝ ꯂꯨꯗꯣꯔꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟ 1873ꯒꯤꯁꯦ ꯁꯤꯒꯤ ꯔꯦꯒꯨꯂꯦꯁꯟꯁꯤꯅ ꯏꯟꯅꯔ ꯂꯥꯏꯟ ꯌꯦꯛꯈ꯭ꯔꯦꯅꯦꯕ ꯇꯁꯦꯡꯅ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅ ꯄꯣꯠꯅꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯟꯂꯥꯏꯟ ꯍꯥꯏꯒ ꯋꯥꯅꯤ ꯏꯟꯅꯔ ꯂꯥꯏꯟꯁꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟ ꯍꯥꯏꯁꯤꯅ ꯀ꯭रिꯌꯦꯠ ꯇꯧꯈ꯭ꯔꯤꯅꯦꯕ ꯀ꯭रिꯌꯦꯠ ꯇꯧꯕꯒꯤ ꯂꯣꯖꯤꯛꯄꯨꯗꯤ ꯈꯦꯠꯅꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯀ꯭रिꯌꯦꯠ ꯇꯧꯔꯤꯁꯤꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯔꯦꯚꯦꯅ꯭ꯌꯨ ꯇꯦꯔꯤꯇꯣꯔꯤꯁꯤ ꯅꯣꯟ ꯔꯦꯚꯦꯅ꯭ꯌꯨꯒ ꯑꯅꯤꯁꯤ ꯁꯦꯄꯔꯦꯠ ꯇꯧꯔꯒ ꯑꯅꯤꯁꯤꯒꯤ ꯗꯤꯁꯇꯤꯡꯁꯟ ꯊꯝꯅꯕ ꯁꯦꯝꯈꯤꯕ ꯂꯥꯏꯟꯅꯤ ꯑꯁꯣꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ 1826ꯗ ꯑꯁꯥꯝꯁꯤ ꯂꯧꯁꯜꯂꯦ 1824ꯗꯒꯤ ꯍꯧꯔꯦ ꯂꯧꯁꯟꯕꯕꯨꯗꯤ ꯑꯗꯨꯒ ꯐꯣꯔꯃꯦꯜꯂꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯕꯨ ꯁꯥꯏꯟ ꯇꯧꯔꯀꯥꯟꯁꯤꯗ ꯑꯁꯥꯝꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯏꯔꯦꯅ ꯑꯁꯥꯝ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔ ꯇ꯭ꯔꯤꯄꯨꯔꯥꯗꯅ ꯌꯥꯎꯔꯤꯗꯤ ꯑꯇꯩ ꯂꯣꯏ ꯌꯥꯎꯔꯝꯃꯤꯅꯤ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯅ ꯔꯦꯚꯦꯅ꯭ꯌू ꯇꯦꯔꯤꯇꯣꯔꯤꯁꯤ ꯃꯣꯏꯁꯤ ꯑꯍꯥꯟꯕ ꯑꯗꯥꯏ 1826 ꯍꯥꯏꯁꯤ ꯃꯣꯏꯁꯤ ꯏꯁ ꯏꯟꯗꯤꯌా ꯀꯝꯄꯅꯤꯅꯦꯕ ꯀꯝꯄꯅꯤ ꯑꯃꯅ ꯂꯧꯁꯟꯒꯨꯝꯕꯖꯥꯠꯅꯦ ꯂꯩꯕꯥꯛꯁꯦ ꯀꯝꯄꯅꯤ ꯂꯧꯁꯟꯕꯅꯤꯅ ꯃꯣꯏꯗꯤ ꯄ꯭ꯔꯣꯐꯤꯠ ꯄꯥꯝꯃꯛꯀꯅꯤ ꯔꯦꯚꯦꯅ꯭ꯌꯨ ꯌꯥꯎꯗ ꯂꯩꯇꯕ ꯃꯐꯝꯗ ꯆꯪꯅꯤꯡꯉꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧ ꯀꯥꯟꯁꯤꯗ ꯆꯤꯡꯁꯤꯡꯒꯤ ꯔꯦꯚꯦꯅ꯭ꯌू ꯂꯩꯇꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯁꯥꯝ ꯇꯝꯄꯥꯛꯁꯤꯗ ꯔꯦꯚꯦꯅ꯭ꯌꯨ ꯑꯗꯨ ꯔꯤꯌꯦꯂꯥꯏꯁ ꯑꯣꯏꯍꯟꯅꯤꯅ ꯔꯦꯚꯦꯅ꯭ꯌꯨꯒ ꯅꯣꯟ ꯔꯦꯚꯦꯅ꯭ꯌꯨ ꯈꯥꯏꯗꯣꯛꯅꯕ ꯁꯦꯝꯕ ꯔꯦꯒꯨꯂꯦꯁꯟꯅꯦꯕ ꯍꯧꯖꯤꯛꯀꯤ 1873ꯒꯤ ꯇꯧꯔꯤꯁꯤꯅ ꯀꯔꯤꯗꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ 1834ꯗ ꯕ꯭ꯔꯨꯁ ꯕ꯭ꯔꯗꯔꯁꯅ ꯇꯤ ꯒꯥꯔꯗꯟꯒꯤ ꯄꯣꯠꯁꯦ ꯍꯧꯗꯣꯔꯛꯑꯦꯀꯣ ꯆꯥ ꯊꯥꯕꯒꯤ ꯄꯣꯠꯁꯦ ꯆꯥ ꯊꯥꯕ ꯄꯣꯠꯁꯤꯗ ꯑꯁꯥꯝꯗ ꯌꯥꯝ ꯊꯤꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯇꯤ ꯒꯥꯔꯗꯟ ꯁ꯭ꯄꯦꯀꯨꯂꯦꯇꯔ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯒꯥꯔꯗꯅꯔ ꯇꯤ ꯒꯥꯔꯗꯟꯒꯤ ꯇꯧꯁꯤꯒꯦꯅ ꯆꯪꯖꯔꯛꯄ ꯃꯌꯥꯝꯁꯤ ꯃꯣꯏ ꯈꯔꯁꯨ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯩꯅꯣꯁꯤꯡꯁꯦ ꯆꯪꯉꯒ ꯆꯥ ꯊꯥ ꯍꯧꯔꯀꯥꯟꯁꯤꯗ ꯆꯤꯡꯂꯣꯝ ꯇꯛꯁꯤꯜꯂꯀꯥꯟꯁꯤꯗ ꯆꯤꯡꯒꯤ ꯀꯥꯡꯕꯨꯒ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯀꯟꯐ꯭ꯂꯤꯛꯁꯤ ꯂꯥꯛꯄ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯀꯥꯟꯁꯤꯗ ꯃꯣꯏꯅ ꯇꯤ ꯒꯥꯔꯗꯟ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯇꯣꯏꯅ ꯋꯥꯀꯠꯂꯦꯕ ꯁꯨꯝ
ꯇꯤꯀꯥꯟ ꯑꯣꯅꯔ ꯃꯌꯥꯝꯁꯤꯅ ꯆꯤꯡꯁꯤ ꯂꯧꯁꯤꯜꯂꯁꯤ ꯄꯨꯔꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯄꯨꯔꯥ ꯑꯦꯛꯁꯇꯦꯟ ꯇꯧꯔꯁꯤ ꯍꯥꯟꯅ ꯇꯧꯔꯝꯃꯤꯁꯤꯅ ꯆꯤꯡꯁꯤꯅ ꯑꯟꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯠ ꯑꯦꯔꯤꯌꯥ ꯑꯟꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯠ ꯇꯧꯔꯒ ꯊꯝꯕ ꯑꯦꯔꯤꯌꯥ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯁꯤꯅ ꯃꯣꯏ ꯇꯝꯄꯥꯛꯁꯤꯡꯁꯤꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯠ ꯑꯦꯔꯤꯌꯥꯅ ꯃꯣꯏ ꯔꯦꯚꯦꯅ꯭ꯌꯨ ꯂꯥꯏꯟ ꯊꯝꯃꯤꯅ ꯑꯗꯩꯗ ꯍꯧꯖꯤꯛꯀꯤ ꯏꯟꯅꯔ ꯂꯥꯏꯟꯁꯤ ꯌꯦꯛ ꯌꯥꯔꯤꯁꯤꯅ ꯇꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯊꯧꯔꯀꯥꯟꯁꯤꯗ ꯌꯦꯛꯇ ꯌꯥꯔꯦꯅ ꯌꯦꯛ ꯃꯇꯨꯡꯗꯁꯤꯁꯨ ꯇꯤ ꯒꯥꯔꯗꯟꯒꯤ ꯀꯥꯡꯕꯨꯁꯤꯅ ꯑꯦꯛꯁꯇꯦꯟ ꯇꯧꯕꯤꯌꯨ ꯑꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯋꯤꯂꯤꯌꯝ ꯕꯦꯟꯇꯤꯡꯒꯤ ꯃꯇꯝꯁꯤꯗ ꯁꯔꯚꯦ ꯑꯃ ꯇꯧꯋꯦꯕ ꯆꯤꯡꯁꯤꯡꯁꯤꯗ ꯑꯗꯨ ꯇꯧ ꯀꯥꯟꯁꯤꯗ ꯃꯊꯪ ꯇꯧꯕꯅꯤ ꯅꯥꯒꯥ ꯍꯤꯜꯒꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯒ ꯄꯨꯂꯤꯁ ꯄꯣꯁ ꯈꯔ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯁꯤꯒ ꯑꯗ ꯆꯪꯗꯣꯏ ꯄꯩꯁꯥꯗꯨꯒ ꯑꯩꯈꯣꯏ ꯇꯦꯛꯁ ꯑꯣꯏꯅ ꯔꯤꯇꯔꯟ ꯂꯥꯛꯇꯣꯏ ꯄꯩꯁꯥꯁꯦ ꯀꯅꯥꯅ ꯍꯦꯟꯗꯒꯦ ꯌꯦꯡ ꯀꯥꯟꯁꯤꯗ ꯇꯦꯛꯁ ꯑꯣꯏꯅ ꯂꯥꯛꯇꯣꯏ ꯈꯤꯇꯪꯅꯤ ꯑꯗꯨꯒ ꯆꯪꯗꯣꯏ ꯃꯃꯜꯁꯤꯅ ꯍꯦꯜꯂꯦꯕ 20,000ꯒ 2,000 ꯈꯦꯠꯅꯕꯒꯤ ꯃꯃꯥꯡ ꯈꯦꯠꯅꯔꯦꯕ 20,000 ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧ ꯀꯥꯟꯁꯤꯗ ꯔꯦꯚꯦꯅ꯭ꯌꯨ ꯔꯤꯇꯔꯟꯁꯤꯅ 2,000 ꯃꯨꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯁꯤ ꯑꯂꯦꯛꯖꯥꯟꯗꯔ ꯃꯦꯀꯦꯟꯖꯤ ꯂꯥꯏꯔꯤꯛꯇ ꯐꯖꯅ ꯌꯥꯎꯔꯤ ꯑꯗꯩꯗ ꯇꯧꯒꯦ ꯑꯗꯨ ꯀꯥꯟꯗ ꯏꯟꯅꯔ ꯂꯥꯏꯟ ꯑꯗꯨꯝ ꯊꯝꯃꯣ ꯑꯗꯣ ꯑꯁꯣꯝꯗ ꯍꯦꯟꯖꯜꯂꯨꯔꯅꯣ ꯑꯣꯏꯅ ꯊꯝꯈꯤꯕꯅꯦꯕ ꯍꯦꯟꯖꯟꯅ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯔꯦꯒꯨꯂꯦꯁꯟꯅꯦꯕ ꯍꯧꯖꯤꯛꯀꯤ ꯇꯁꯦꯡꯅ ꯑꯦꯛꯅꯦꯅ ꯑꯩꯈꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯄꯥꯁ ꯇꯧꯕ ꯑꯦꯛ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯏꯟꯅꯔ ꯂꯥꯏꯟꯁꯦ ꯔꯦꯒꯨꯂꯦꯁꯟ ꯀꯧꯔꯤꯁꯦ ꯑꯗꯨꯅꯅꯦ ꯔꯦꯒꯨꯂꯦꯁꯟꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯨ ꯃꯣꯏ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤ ꯃꯣꯏ ꯏ ꯂꯣꯏꯅ ꯏꯕ ꯂꯥꯏꯔꯤꯛ ꯇꯥꯕ ꯔꯦꯒꯨꯂꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯐꯦꯠꯇ ꯇꯧꯈꯤꯕ ꯇꯦꯝꯄꯔꯔꯤ ꯂꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯝꯕ ꯂꯣ ꯑꯗ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯁꯦꯝꯕ ꯂꯣꯗꯒꯤ ꯍꯦꯟꯅ ꯈꯔ ꯍꯟꯊꯕ ꯊꯥꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯂꯦꯚꯦꯜꯗ ꯁꯦꯝꯕ ꯂꯣꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯒ ꯏꯟꯂꯥꯏꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯦꯝꯗꯣꯛꯑꯦꯕ ꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯗꯣꯀꯨꯃꯦꯟ ꯇꯧꯅ ꯐꯖꯅ ꯂꯩꯔꯦ ꯕꯨꯙꯤꯁꯠꯚ ꯀꯥꯔ ꯍꯣꯏꯅ ꯏꯕ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯑꯥꯔꯇꯤꯀꯜ ꯋꯦꯟ ꯋꯥꯖ ꯄꯣꯁ ꯀꯣꯂꯣꯅꯤꯌꯦꯜ ꯀꯥꯏꯅ ꯂꯩꯕꯅꯤ ꯑꯗ ꯌꯥꯎꯔꯤ ꯇꯁꯦꯡꯅ ꯀꯔꯝꯕ ꯆꯍꯤꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯐꯦꯠ ꯑꯃꯗꯒꯤ ꯑꯗ ꯑꯩꯈꯣꯏꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯒ ꯏꯟꯅꯔ ꯂꯥꯏꯟꯁꯤ ꯃꯊꯪ ꯍꯣꯡꯗꯣꯛ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯨꯡ ꯏꯟꯅ ꯂꯧꯁꯤꯟꯕꯒꯤ ꯄꯣꯠꯁꯦ ꯁꯤ ꯊꯣꯛꯇꯅ ꯂꯥꯛꯄ ꯄꯣꯠꯅꯦ ꯑꯗꯣ ꯏꯟꯅꯔ ꯂꯥꯏꯟ ꯍꯥꯏꯁꯤꯒ ꯉꯁꯥꯏꯒꯤ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟ ꯑꯦꯛꯁꯤꯒ ꯆꯞ ꯃꯥꯟꯅꯩꯕ ꯍꯧꯖꯤꯛꯀꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟꯁꯤꯅ ꯏꯟꯅꯔ ꯂꯥꯏꯟ ꯁꯦꯝꯈ꯭ꯔꯤꯅꯦꯕ ꯑꯗꯩꯗ ꯑꯩ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯃꯥꯒꯤ ꯔꯦꯒꯨꯂꯦꯁꯟꯅꯤꯅ ꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯇꯧ ꯂꯥꯛꯑꯦꯀꯣ ꯇꯧ ꯂꯥꯛꯑꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤ ꯍꯥꯏꯔꯦꯅ ꯁꯤ ꯑꯦ ꯕꯤꯗ ꯗꯥꯏꯔꯦꯛ ꯂꯥꯛꯁꯦꯕ ꯁꯤ ꯑꯦ ꯕꯤꯗ ꯏꯟꯅꯔ ꯂꯥꯏꯟꯒꯤ ꯃꯅꯨꯡ ꯆꯟꯕꯈꯩꯗꯤ ꯐꯔꯅꯤ ꯍꯥꯏꯔꯦꯅ ꯑꯗ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯏꯟꯅꯔ ꯂꯥꯏꯟꯗ ꯁꯝꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯁꯨ ꯍꯥꯏꯔꯣꯅꯦ ꯃꯅꯤꯄꯨꯔꯁꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯦ ꯅꯥꯒꯥꯂꯦꯟꯁꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯦ ꯑꯗ ꯃꯤꯖꯣꯔꯥꯝ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯦ ꯍꯥꯏꯔꯁꯤꯅꯤ ꯌꯥꯎꯍꯜꯂꯁꯦꯕ ꯌꯥꯎꯔꯀꯥꯟꯁꯤꯗ ꯉꯁꯥꯏ ꯁꯤ ꯑꯦ ꯕꯤ ꯂꯥꯛꯀꯥꯟꯁꯤꯗ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯃꯌꯥꯝ ꯔꯦꯒꯨꯂꯔꯥꯏꯁ ꯃꯣꯏꯁꯦ ꯁꯤꯇꯤꯖꯟ ꯄꯤꯗꯣꯏꯅꯤꯀꯣ ꯄꯤꯔꯀꯥꯟꯗ ꯑꯁꯥꯝꯗ ꯆꯠꯂꯒ ꯔꯦꯒꯨꯂꯔ ꯁꯤꯇꯤꯖꯟ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯆꯪꯕ ꯊꯤꯡ ꯌꯥꯈꯤꯗ꯭ꯔꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯖꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯈꯔꯕꯨꯗꯤ ꯐꯪꯉꯔꯣꯏꯀꯣ ꯃꯣꯏꯅ ꯑꯁꯥꯝ ꯆꯠꯂꯒ ꯑꯁꯥꯝꯗꯗꯤ ꯌꯥꯏ ꯁꯤ ꯑꯦ ꯕꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯅꯤ ꯍꯥꯏꯔꯣꯅꯦ ꯑꯁꯥꯝ ꯆꯠꯂꯒ ꯐꯖꯅ ꯔꯦꯒꯨꯂꯔꯥꯏꯁ ꯇꯧꯔꯒ ꯁꯤꯇꯤꯖꯟꯁꯤꯞ ꯄꯥꯁꯄꯣꯔꯠ ꯏꯟꯗꯤꯌꯟ ꯄꯥꯁꯄꯣꯔꯠ ꯄꯥꯏꯔ ꯆꯪꯀꯥꯟꯗ ꯊꯤꯡ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗ ꯁꯤ ꯑꯦ ꯕꯤ ꯃꯁꯥꯃꯛꯁꯤꯅ ꯑꯩꯈꯣꯏꯅ ꯊꯤꯡꯍꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤ ꯑꯦ ꯕꯤ ꯃꯁꯥꯃꯛ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯊꯤꯡꯍꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯅꯠꯇꯅ ꯁꯤ ꯑꯦ ꯕꯤ ꯑꯁꯣꯝꯗ ꯑꯁꯥꯝꯗꯗꯤ ꯌꯥꯅꯤ ꯃꯅꯤꯄꯨꯔ ꯌꯥꯔꯣꯏ ꯑꯗ ꯅꯥꯒꯥꯂꯦꯟ ꯌꯥꯅꯤ ꯅꯥꯒꯥꯂꯦꯟ ꯌꯥꯍꯜꯂꯔꯣꯏ ꯏꯟꯅꯔ ꯂꯥꯏꯟ ꯃꯇꯨꯡ ꯌꯥꯍꯜꯂꯔꯣꯏ ꯀꯥꯏꯁꯤꯗ ꯑꯥꯔꯊ ꯌꯥꯝ ꯊꯣꯛꯇꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯇꯤꯖꯟ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯝ ꯑꯣꯟꯗꯣꯔꯤꯕ ꯑꯣꯜꯂꯀꯥꯟꯁꯤꯗꯗꯤ ꯁꯤꯇꯤꯖꯟ ꯑꯣꯜꯂꯀꯥꯟꯁꯤꯗꯗꯤ ꯀꯃꯥꯏꯅ ꯊꯤꯡꯗꯣꯏꯅꯣ ꯍꯥꯏ ꯄꯣꯠ ꯂꯥꯛꯀꯅꯤꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯐꯤꯕꯝ ꯇꯥꯅꯦꯕ ꯍꯥꯟꯅ ꯂꯩꯗꯅ ꯁꯣꯝꯗ ꯅꯥꯒꯥꯂꯦꯟꯗꯁꯨ ꯃꯤꯇꯣꯞ ꯃꯌꯥꯝ ꯆꯪꯗꯅ ꯃꯣꯏꯒꯤ ꯂꯣꯏ ꯗꯣꯃꯤꯅꯦꯠ ꯇꯧꯈꯤꯗꯧꯔꯦ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯀ꯭ꯌꯨꯖ ꯑꯃꯗ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯒ ꯍꯥꯏ ꯋꯥꯅꯤꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯃꯌꯥꯝꯗꯣ ꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯉꯥꯛꯇ ꯑꯣꯟꯊꯣꯛꯈ꯭ꯔꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯤꯡꯗꯣꯏꯅꯣ ꯍꯥꯏ ꯄꯣꯠ ꯑꯃ ꯂꯥꯛꯇꯧꯔꯤꯕ ꯆꯥꯎꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯑꯦ ꯕꯤ ꯊꯤꯡꯀꯥꯟꯁꯤꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅꯁꯨ ꯃꯨꯛꯅꯁꯤ ꯌꯥꯔꯣꯏꯗꯧꯕ ꯄꯣꯠꯅꯤ ꯏꯂꯤꯒꯦꯜ ꯑꯣꯏ ꯙꯔꯃꯒꯤ ꯕꯦꯁꯤꯁꯇ ꯁꯤꯇꯤꯖꯟꯁꯤꯞ ꯁꯦꯝꯕ ꯍꯥꯏꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗꯦ ꯍꯥꯏꯅ ꯑꯃ ꯑꯆꯧꯕ ꯃꯨꯚꯃꯦꯟ ꯑꯃꯁꯨ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯑꯦꯊꯅꯤꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟ ꯃꯌꯥꯝꯁꯤ ꯂꯣꯏ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟꯅꯤꯀꯣ ꯁꯤ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯑꯃꯗꯪ ꯊꯤꯡꯉꯒ ꯑꯁ꯭ꯋꯥꯏꯗ ꯕꯦꯡꯒꯣꯂꯤ ꯌꯥꯍꯜꯂꯒ ꯀꯩꯅꯣꯗ ꯌꯥꯍꯜꯂꯣꯏ ꯀꯥꯏꯁꯤ ꯌꯥꯝꯅ ꯕꯦꯡꯒꯣꯜ ꯈꯤꯇꯪ ꯂꯥꯞꯄꯅ ꯐꯔꯦ ꯈꯤꯇꯪ ꯐꯔꯦ ꯑꯁꯥꯝꯗ ꯌꯥꯍꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯃꯇꯦꯛ ꯃꯐꯝꯗ ꯌꯥꯍꯜꯂꯒ ꯅꯣꯔꯠ ꯏꯁꯀꯤ ꯄꯣꯀꯦꯠ ꯃꯆꯥꯁꯤꯡꯗꯤ ꯌꯥꯍꯜꯂꯣꯏꯕ ꯀꯩꯅꯣꯒꯤ 6 ꯁꯤꯜ ꯃꯅꯨꯡꯗ ꯌꯥꯍꯜꯂꯣꯏꯒ ꯍꯥꯏꯁꯤꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯇꯥꯅꯦꯕ ꯁꯨꯝ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯏꯂꯤꯒꯦꯜ ꯑꯣꯏ ꯁꯤꯇꯤꯖꯟꯁꯤꯞ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯉꯣꯏ ꯍꯥꯏ ꯀꯥꯡꯕꯨꯗꯨ ꯑꯇꯣꯞꯄ ꯑꯃ ꯆꯠꯂꯒ ꯐꯪ ꯌꯥꯅꯦꯕ ꯁꯨꯝ ꯆꯠꯂꯒ ꯑꯁꯥꯝꯗ ꯌꯥꯍꯜꯂꯒꯗꯤ ꯑꯁꯥꯝ ꯆꯠꯂꯒ ꯁꯤꯇꯤꯖꯟꯁꯤꯞ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯍꯜꯂꯛꯑꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯍꯜꯂꯛꯀꯥꯟꯗꯗꯤ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯍꯜꯂꯛꯇꯣꯏꯅꯤ ꯀꯩꯁꯨ ꯊꯤꯡꯕ ꯌꯥꯔꯔꯣꯏ ꯁꯨꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯇꯦꯀꯜ ꯇꯧꯀꯥꯟꯗ ꯑꯆꯧꯕ ꯀꯦꯟꯚꯁꯇꯁꯨ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯦꯟꯚꯁ ꯃꯆꯥꯁꯤꯗꯕꯨꯗꯤ ꯑꯩꯈꯣꯏꯗ ꯁ꯭ꯋꯥꯏ ꯇꯥꯁꯤꯟꯈꯤ ꯃꯌꯥꯝꯁꯤ ꯂꯩꯁꯤꯟꯈ꯭ꯔꯅꯤ ꯍꯥꯏꯕ ꯀꯤꯔꯤꯅ ꯇꯥꯁꯤꯟꯈꯤ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛ ꯏꯂꯤꯒꯦꯜꯅꯤ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯃꯅꯤꯄꯨꯔꯗ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯂꯧ ꯀꯥꯟꯁꯤꯗ ꯗꯦꯜꯂꯤꯗ ꯂꯩ ꯀꯥꯡꯕꯨꯗꯅ ꯃꯅꯤꯄꯨꯔꯗ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯂꯧ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔ ꯃꯅꯤꯄꯨꯔꯗꯒꯤ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯂꯧꯔꯒ ꯗꯦꯜꯂꯤꯗ ꯑꯗꯨꯝ ꯊꯧꯔꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯤꯇꯤꯖꯟꯁꯤꯞꯁꯤ ꯃꯅꯤꯄꯨꯔꯗ ꯐꯪ ꯌꯥꯔꯣꯏ ꯁꯤ ꯃꯅꯤꯄꯨꯔꯗ ꯁꯝꯅ ꯉꯁꯥꯏ ꯁꯤ ꯑꯦꯝꯅ ꯍꯥꯏꯔꯤꯕꯃꯥꯏꯅ ꯏꯟꯅꯔ ꯂꯥꯏꯟꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯍꯥꯏꯗꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯦ ꯍꯥꯏꯔꯣꯅꯦ
ꯄꯣꯔꯇꯦꯜꯁꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁꯇꯣ ꯑꯥꯔꯗꯤ ꯂꯧꯔꯒ ꯁꯣꯝ ꯊꯧꯗꯧꯅ ꯄꯥꯁꯄꯣꯔꯠꯇꯣ ꯑꯥꯔꯗꯤ ꯂꯧꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯀꯩꯁꯨ ꯊꯦꯡ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯑꯥꯔꯊ ꯊꯣꯛꯇꯕ ꯄꯣꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯃꯀꯨꯝ ꯄꯣꯀꯦꯠꯇ ꯑꯩꯈꯣꯏꯅ CAB ꯆꯠꯍꯜꯂꯣꯏ ꯃꯅꯤꯄꯨꯔꯗ ꯑꯦꯛꯖꯥꯝ ꯇꯧꯔꯅꯤ ꯅꯥꯒꯥꯂꯦꯟ ꯑꯦꯛꯖꯥꯝ ꯇꯧꯔꯅꯤ ꯀꯩꯁꯨ ꯑꯥꯔꯊ ꯊꯣꯛꯇꯦꯕ ꯇꯧꯒꯦ ꯍꯥꯏꯔꯅ ꯄꯨꯂꯞ ꯌꯥꯔꯣꯏ ꯑꯩꯈꯣꯏ CABꯁꯤ ꯏꯂꯤꯒꯦꯜ ꯑꯣꯏ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯑꯟꯐꯦꯌꯔ ꯑꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯒ꯭ꯔꯨꯞ ꯑꯃ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅ ꯀꯥꯟꯁꯤꯗ ꯀꯥꯡꯕꯨ ꯑꯃ ꯂꯧꯊꯣꯛꯑꯒ ꯀꯥꯡꯕꯨ ꯑꯃꯗ ꯁꯤꯇꯤꯖꯦꯟ ꯄꯤꯗꯣꯏꯅꯣ ꯁꯤꯒꯤ ꯂꯣꯖꯤꯛ ꯀꯥꯏꯗꯅꯣ ꯂꯣꯒꯤ ꯗꯦꯐꯤꯅꯦꯁꯟꯗ ꯀꯗꯥꯏꯗ ꯍꯥꯞꯄ ꯌꯥꯒꯦ ꯀꯥꯏꯁꯤꯗ ꯑꯁꯤꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯁꯤ ꯌꯥꯍꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯃꯌꯥꯏꯗ ꯐꯝꯃꯒ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯗꯨꯝ ꯀꯪ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯏꯊꯛ ꯂꯥꯛꯀꯥꯟꯗ ꯑꯗꯨꯝ ꯃꯕꯥꯅꯤ ꯏꯊꯛ ꯂꯥꯛꯀꯥꯟꯗ ꯆꯣꯠꯀꯅꯤꯅ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯗꯨꯝ ꯀꯟꯕꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯥꯟꯅꯔꯣꯏꯕ ꯀꯜꯍꯧꯕꯗꯨꯒꯤ ꯉꯁꯥꯏ ꯍꯥꯏꯗꯣ ꯈꯤꯇꯪꯗꯁꯨ ꯗꯤꯂꯦ ꯇꯧꯅꯕꯒꯤ ꯐꯔꯦ ꯗꯤꯂꯦ ꯇꯧꯕꯗꯅꯦꯕ ꯇꯧꯗꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯁꯇꯦꯝꯁꯤ ꯆꯠꯅꯍꯜꯂꯦ ꯍꯥꯏꯔꯣꯅꯦ ꯑꯅꯧꯕ ꯔꯦꯒꯨꯂꯦꯁꯟꯗꯨꯒꯤ ꯃꯥꯟꯅꯕ ꯑꯃ ꯔꯦꯒꯨꯂꯦꯁꯟ ꯑꯦꯛ ꯑꯃ ꯄꯥꯁ ꯇꯧꯗꯅ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯒ ꯍꯥꯟꯅꯒꯤ ꯑꯣꯕꯖꯦꯛꯁꯟ ꯂꯥꯛꯏ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯑꯒ ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯒ ꯌꯥꯍꯜꯂꯦ ꯍꯥꯏꯔꯣꯅꯦ ꯌꯥꯍꯟꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤꯁꯤ CAB ꯆꯠꯅꯔꯣꯏ ꯍꯥꯏꯔꯣꯅꯦ ꯃꯅꯤꯄꯨꯔ ꯆꯠꯅꯗ꯭ꯔꯁꯨ ꯑꯁꯥꯝ ꯆꯠꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯕꯔꯥꯛ ꯚꯦꯂꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯆꯠꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯀꯁꯥꯔꯗꯒꯤ ꯑꯃꯨꯛ ꯁꯤꯇꯤꯖꯦꯟ ꯑꯣꯟꯊꯣꯛꯑꯒ ꯆꯪꯉꯛꯄꯗ ꯑꯃꯨꯛ ꯊꯤꯡ ꯌꯥꯔꯣꯏꯕ ꯑꯃꯨꯛ ꯑꯗꯣ ꯁꯤꯁꯨ ꯈꯔ ꯀꯨꯞꯅ ꯌꯦꯡꯍꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯝ ꯁꯝꯅ ꯃꯔꯩꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯐꯝꯗꯤ ꯆꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯕꯗꯤ ꯃꯌꯥꯝ ꯁꯨꯝ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯀꯦꯞꯁꯤꯅ ꯁꯣꯜꯂꯣꯏꯅ ꯀ꯭ꯂꯣꯖꯁꯤꯡ ꯀꯔꯤꯁꯤꯡ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯞꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯥꯛꯏ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯑ ꯀꯥꯟꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯍꯥꯏꯔꯛꯄꯒꯤ ꯐꯤꯕꯝꯁꯨ ꯂꯩ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜꯗꯩꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤꯗ ꯑꯦꯁꯦꯟ ꯉꯥꯏꯔꯒ ꯄꯜꯂꯒ ꯂꯩꯕ ꯕꯤꯜ ꯑꯃꯁꯨ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯌꯥꯝ ꯀꯟꯕ ꯑꯦꯁꯨꯔꯦꯟꯁꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯝꯕꯅꯤ ꯃꯗꯨꯗꯤ ꯀꯦꯞꯁꯦ ꯃꯅꯤꯄꯨꯔ ꯌꯧꯍꯟꯗꯕꯗ ꯃꯅꯤꯄꯨꯔꯁꯦ ꯑꯦꯛꯖꯦꯝ ꯇꯧꯅꯅꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯎꯠꯇꯤ ꯑꯣꯏꯇꯣꯔꯤ ꯇꯧꯕꯇꯕꯨ ꯀꯨꯞꯅ ꯌꯦꯡꯉꯛꯄ ꯀꯥꯟꯗꯗꯤ ꯀꯗꯥꯏꯗꯅꯣꯃ ꯁꯨꯝ ꯅꯦꯆꯔꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯀꯥꯟꯗ ꯆꯪꯉꯛꯄꯒꯤ ꯇꯨꯡ ꯀꯣꯏꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯋꯥꯏꯗꯨꯅꯤ ꯆꯦꯛꯁꯤꯜꯍꯧꯕꯒꯤ ꯑꯦꯔꯤꯌꯥ ꯇꯥꯎꯟ ꯐꯣꯡꯗꯣꯛꯄꯁꯦ ꯇꯥꯃꯣ ꯅꯪ ꯁꯣꯃꯣꯁꯦ ꯈꯤꯇꯪ ꯑꯇꯣꯞꯄꯁꯤꯡ ꯀꯔꯤꯁꯤꯡꯅ ꯊꯝꯕꯤꯔꯛꯄꯁꯤꯡꯁꯦ ꯑꯗꯨꯝ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗꯤ ꯌꯥꯔꯅꯤ ꯇꯧꯕꯇꯕꯨ ꯀꯦꯞ ꯑꯦꯁ ꯑꯦ ꯍꯣꯜ ꯃꯄꯨꯡ ꯑꯣꯏꯅ ꯊꯤꯡꯁꯤ ꯍꯥꯏꯔꯒꯅ ꯅꯠꯇ꯭ꯔꯒꯅ ILP ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯑꯃꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯇꯨꯡ ꯀꯣꯏꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯆꯪꯅꯤ ꯑꯁꯤ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯃꯁꯤ ꯌꯥꯐꯝ ꯊꯣꯛꯄꯅꯤꯅꯦ ꯑꯣꯀꯦ cutting across the party line tamo ibom jasu jai hairi aisu hairi we all are Manipuris Manipur ki swatha da ngamel tari Manipur kairi aisu kamai yaduin huji akoi maru phanjom na hairi do tungda lakata bo oigada bo oithopa yaba mayam dune don't send do mayam lai ada khwaidagi aikhoi gi oina aina prajada su saujabadi ngamde adu aikhoi si loiraga खनबा लोइरगा अखोई ममांगदा अखोइना आसामदा तौगिबसी चमादब मैरीसी अखोइगी सारोय अखोइ लाइक तबिगैदा दुम थोबनेबा अदो अखोइददी खरा लांगचनदरा दुम तोकीबा मीगिदी एकाडेमिशियन जिन पुल तौरगा चही 15 जी फाइट तौरगा सुप्रीम कोर्ट ना मोगी जजमेंट तारका नंगसी पालिबा सरकार दुगु मपा चानरगा NRC हाइबे वानी अखोइसु चमाना हुइ सिदे अखोइगी अंगांग सिंग खरा सी खोटकी लागी मणिपुर द प्रफुल्ल कुमार मोहंतो आइबा नुपा से कई मोइद्री से लोट पलामिने लूरिबदी ngasi mak chin di paningdre a jiri da du tore da tore haini basisu pradhan ani ka thokra ga kona laga yaro hai biside du di amul hongra ga muk hani je hai ga chamane adu na uji akhoni yenga da di yam kupne yeng du sincerity amaga lona akhoi gi police amajung home department na yamna sati ba drastic kare haini yamna major khara yam hujik tagi hauna लौरगा कड़ी तौसिगी हाइबसिदे सीएसओ खंगदे अम्ब खंगदे तानरगा लमदुगी गांव पुराजु तानरगा रेक्टिफाई तौनो होनबदे मिकुपना हम सिंगबम चंगे अकोई कोई नुवाई थोपई मतमदी यागिरोय अकोई चही अहुमदी सीए बिल सीए बी व्हाटएवर एनी बिल पास तौरगो अकोई बाउंड्री सिंगजे अकोई हम सोईबा अदुगी मतांगदा आइना हाइफेतंग आइगी ओइबा मोट अमसु पार्टी ऑफिससु समदै मयामदसु खरा दुम आई असिंग जतु सानजे अकोइना मयाम कन किनरीसे रोहिंग्या की वादी अखोई प्रतिभोइन जुगंगे नाकन तमगिसे हौजी याम लूरिसे अखोई टेरेन खरा लेरिबा जिरी इज अ हिल एरिया ने अदुबो वैली खरा ओय हाइबोन असि लेरिबा जिरी मुक जोग्राधोर अदि बोर छोटो बेगरा बोरो बेगरा अदि बाबू खाल बोरोई खाल सिदा फने यामना थमगा अखोई मीना हाइरगसु पुलिस नत्रगा पैरामिलिटरी फोर्स
नत्रगा इंडिया की एजेंसी सिंगी सिंसेरिटी का कोनना मफम दुर लेरिबा सिंसे मसिसु चंगे आई वाम खतंग प्रमाण पिगे अदु पी हायरगदी पर्सनल दिनतेब कनागुंबा माइग्रेंट इलीगल उसिक प्रदिमना हाइबिदुबा चंगे एन लौरसेबा मासी मुस्लिम नेबा मैथे इमुंगददी चंगोइदना चंगदोरिसी साइ हाना महुम साबदुनेबा चंगदोइसी अदुना अस्वाइगी एरिया टेक्निकली डोंट्स एंड डू मयाममसु लेरियबा अदुबु हुजिक लाइबा एडमिनिस्ट्रेटिव यूनिट ना बिरेन श्री बिरेन ना हाइबगी वांगददा इन कंगटपदि नतबदा लाक्चरी पोनसिना अखोइसे कियाउ थोनिंग कांगबु अमा थोनिंगदबा हाइबा मा लेबाक्सी सांगना वारगा लाक्पसी अवाबसु लेरकान अखोइ पुन्ना पुन्ना ngarang nahangi akhoi ngangbi giribada akhoi inau ranjit lalchana haibdo historic oiba mongda handakti ngasigi numit ngarangi numit pula punjala koi kai tausigi ima leba kai biade haina tanna base masimu pen ba leite kaina magi oiba kamen phongdo ba ai magi duda ai samalosana tawba tawdaba aduna taba sigumba lai se kharang antana tawraga akhoi tawba ya ba area kharati hoi unfortunately haigadra खरदी कोईसु लैकिंग बिहाइंड दी लेगरे अदुबु जी लाकदोर तुंगदा लाकदोर नत्रगा खोगी ऑनरेबल एक्सएमएलए तामोई बोमजांसु हाइबीबा तांग मापलदा पुट अप तौनी हाइरिबसीगी मनुंगदा लाकदोर सिजु हुजिकसु अखोई आक्तंग सोर होनबे वानी देकाद्रोनम कापसलगा दु खोई सेक्शन न येंगबा फ्रॉम द व्यू पॉइंट ऑफ जर्नलिज्म दगी ओइगेरा NECSO दगी ओइगेरा नत्रगा फ्रॉम द पार्टी लाइन दगी ओइगेरा नत्रगा पॉलिटिकल डिफरेंसेस थॉट लेबा ते अतै पार्टी दगी ओइगेरा हौजिकसु सिदैदा ngasi श्री बिरेना लागा लोसन बनतब अमुकसु अकोइ तानसी कायना हाइबा अदुगु पोट खरा चंगसेल लगदी करिगुम खरा फाइन आउट तौरकन मधु हाना प्रोटेक्ट तौबसी याम चंगेबसे मसाय प्रदिना हाइरिदो कोई फॉरेन चनु कांगुन लोइन खंगेबा अमदै सारा ला लोरे दिल्ली दे उजि तौनजे अमदै सारा अमदा तुंबा हरियाणा द यादब द दिल्ली दे यारगा तौबा यावरि सके यमुंगो आई सुम आइना खंगबरा वालौबा हाइताय खरा पंग बोइन तौदना देकाद्रोन कापैसे ILP थमकांदा नथगर मानबा अमा थमकांदा मणिपुर से CAB दगी गाथोकनी हाइरि सिदुबरा देकाद्रोन हाइदोरि सेसिने नो आइना हाइजबदी अदोनो द मिन तौरगदी पोथु पुंजाय जायरनी सखर होय आइना लाक्चरी अखोजी सोर की तंग होंदोकपद देकाद्रोन गाजे सिजने आइना हाइजरुवने एक्चुअली इन टर्मिनोलॉजी देकाद्रोन हाइबदी नते सेमना चलुरी बसिसु लेबाकिनी अदगी श्री बोबिना चलुसु लेबाकिनी अदगी मेन कैप हाइब्रा मेन पेक न चलुसु लेबाकिनी लोइनमुक लेबाकी गाते ngangneriba panelist akoi amasung adomju lebaki neba ngangngerisi ithau thong mayam kaithoga haibadi aina haijeriba aigi oiba perspective view haiba tare aigi oiba opinion da haijo haragadi akoi amuk khanna chalure lao amuk kaidou sige na musu khanaba amadi govern tawriba government na aisi suggestion ni yam thuna horela hayeng horen baudi kitang anmanbra madu machang karai de yam ho yamuk suggestion pi ba break ki mamang sidai ni yamung de yam tang lo thuk chau ge sini ILP natraga na manaba ma haiba sta yamung karam bana khara ya na oi thok na khara yam oi thok na leiga de ge sini hoji bongdi udri ko kitang khangbi ba yam luba ngasi TV channel sidadi haidi haining daba ngana ising manung da le raga wangang ge tawda palle haibam le akhoi gi whole proper oiba public sing gi kok da yamna sathi ba ma leiri se mayang haiba wahem siznaraga moju foreigner oine ta treat tawraga moi da hat ka dawni tan ge dawni haibam yarok ta di akhoi si Indian oiribra oidabra haiba wafam ma he lak matam da di adai du de akhoi na ngang ya da question beraga break lo ning to ni ko ILP natraga manaba sta karam bana oi thok ngai lege kitang tentang confusion natraga na manipur ILP gi di huji phawba kainona president na SN pirak tan leirimni na manipur people's bill sigi nataba aduga man rap tawraga su adu khara asoibe yawro magdi semdo ngi tamja si phangaga masin noi sembi besi yabra je honorable minister of home amisana thamapu wafam du da su lairiba mi kudimoksu adu da kitang khandana bagi tanja ama room ama phangdana adu da changkheliba khongjang ni na ILP mak ka manaba haiba oraga so ILP makti aidi agi oiba motadi Bengal Eastern Frontier Regulation 1873
madu oibe natraga any kind of adudagi amadagi lawtang asai pradip na haibi bad maina ama sembasu yai maram ni ingjang ai ama kakta da oine leite kai ke no hapsela ga sembe ai khoi gi manipur kai dra loire manipur gi praja gi swarta da mito haigadra adu gumba sing ru chang dan ba kari ama natraga manipur ani kep tai dinga thoni chan halaro du haiba tare okay thank you ai oja ibum cha lak sab si break ki mutung lak serege oja break ki matung da impact news ki man hu na yeng bi re puna ma ki pham da thuna putun lak sage impact news mi yeng ta dun lebio Notice the break ki matung na yeng bi re puna ma pu am kana taram nok sere oja ibum cha maro ne social media da de dum khara dum uba phange to go da uri ba se du da secret hai bum di thari uhan ba ya da ba hai ba gi wari su male tang mapan amasung tara da parliament da lok sabha rajya sabha ni mukta europe gi wafam su kan gang da ri to go da bu hujiki oi ba hai tai social media da uri ba potu da di 6 schedule chat na ba area sing ILP chat na ba state sing kari sing maming pali hai jari ba so far as manipur gi oina di huji pok di kem yaudri ado ai do mali civil society organization jo harau bom nungai bom ta khang da be area da lei je sam na har kan da ado maru manipur people's bill na ma esen ngari ga le ri se maswai masi pira aba natragana atopa ILP ga manaba ma haibas taida aina khangjening se ojaibum cha karam mana khare hena khudong cha ka da khara oithong yam thuna madusu aduga manipur gi matang da haira kan da manipur sai protection bill gi kari gi matang duma hujiki pukhala ko doriba nahan akoi gi union cabinet di ayaba di pigraba aduga parliament na yoro ka do potu da akoi gi di amta di pandri ba sam na haira kan da oithokpu yab si kari ro si to seng ba ko lebak ti ban ga sai gi secret of them talk hojik ti masagi KFC public domain thamaga akogi public opinion throughout India lower baba adu di modify to vi semdok chu to vi adu ILP oina la ani hojik ti masagi frontier regulation du akoi hojik ti chana dre maming adu maming hongdo split this mani seven aloji da INM sembi wani adu laibak ti di akogi sigi channel discuss to gre akoi manipur ji foreigner issue later we don't discuss to give madu yam live activity for this you yam na chaw na irang is live the akoi PR manung da akoi kanu to 9th day of November 1994 da KK Sethi na akoi matam du governor BK Nair gi mamang da akoi discuss to ga akoi agreement ma sign to ne matam du da ai samak law secretary na signatory aman natra su ai meeting du da ko arrange to khopa sinba yaujagi masi ta sengmudi agreement si manipur gi behalf ta koi matam du advisor koi na sign towi karona Sethi ne chief secretary ISB Goksami advise to the governor on behalf of the government manipur haijabai wani aduga naurem moilal president MSU audigi witness yamem lava togi masi binding karoni document ni madam di agreement have the both parties yanna to binding oi the accord had the only memorandum of understanding seen in Kalibani. A Masiki strength, a question asang with some manana, Koi, citizen acta, Masiki, cut of death, say, have them to. I do have Matumda, I had been oiny, the cape to protect of Bungani. But nothing had a Koi, our moini. As a cape Kimatanga, like for Nanagi with a for energy, issue later with the Nanagi, but we am liable activity. Sin and that meetings overlooked away. Somewhat na wadi usung tawi madi matung na ikui jana akoi 25 August 2015 da sung tawi mayam civil society mayam ga government ga signatory sign donor ga loin tawi matam da lo nu semdok ko lesu government ni pura endowment press to udam na hairi for an issue later ga di si tor mo hairi ba ado assembly the fourth time discuss to gore for the issue matang for an akoi illegal for an haibdi illegal immigrants akoi formally law full for an natti si matang to gore akoi matam du da koi wela mau na ron tawdang koi 4th February 2011 da koi jiri bamsi koi ani su bangladesh oge do re na koi phil le salu ka mun phong gi ba lei matum du da muslim ne yami hindu bengali mayam hosalaga kundan le ba illegal immigrants ni matam du da masi phom matam da kanam ta authority da masi lal heb le aina hai le ti madi matung da ko assembly discuss togi 4 times for an issue discussed to aduna koi for the issue lay illegal immigrants ki issue lay adu masi tawsi hargadi koi na hoji koi suwe pen thok tar lay bi yaro manipur extend tok der harisi adu or se koi pen bi ya giro maram di close kar haptan lam changi
masai ai panjaki ihana na ai masi notification ji ai media thamjaki bani ai ihana masi ani si akoi throughout India extend to throughout India masai si ai rules modify to ri India pun extend to hajo ramdi foreigner exu tawi passport into India exu tawi tawri rules throughout India tawi adu sang le thokre chan to re illegal immigrant mayam si moi si ta thok kodri ba ad muslim ko ta thok to ba lon ta thok kodri ba hai ban singba si akoi kanu aba changi hajar si kadu de kari basis ta lek pi bano akoi gi 31st December 2014 kari basis ta lek pi bano hai ban sing mayam si lab domain ta thambi ba mari changi government ina government madu ore di irang ji handaba ya bani madu kaim to bude secret lek te hoji akoi gi RTI ek le ba akoi gi judge gi supreme court gi chief justice office pau RTI action bu yar batam kari secret tham do no bill ai samak gasai gi kep ki koi joint committee da ai memorandum pije yam sang ai paper sing loi pije gi bani ai memorandum du legal aspect yeng di sidi irai lai aspect ko kakini legal ai adum chacharo ai sar ju ijagi kadu pass to di ai hojik ju pending lai supreme court da adu bill lo ne challenge do ai hai jabri batam du da state assam gari kharda koi una bada challenge do supreme court bill di challenge do bill ek odri ek olaga to bodam ai memorandum panjaki kari umba ek olaga di ai sorry supreme court challenge do mar di ai ngi thong de yeng ga di sorry kakini kaim do waring ali di madu di adu hai rubiya de adu akoi gi community basis da koi ain se ya di ama religious basis da akoi gi minority jari se mudi irale nataba adu um di sasar ro ai adu na masi ngasai notification se I matang da akoi bill si da ai khangjaba da ai source te thigasab di kaim do pandre do ani thogri se si panbata ba si ngai ba kep chataba jaga si da hai notification se ji revoke to di sana notification ju akoi expand to ni hai si mu panta ba adu madru changi ba illegal immigrants sing do foreign gi madu gi position ke jong do no hai bi panbata ba moi lu ta thokani matam du da muslim mo ta thoga atei community thamo bu ji yaroi pulap ta thokani hai bi sing ba adu orga di moi citizen on draga akoi illegal immigration legal settle to orga masi tasang badi indago policy si NRC NRC ga okay cape ka conflict to maram di NRC da hauji cape to ri foreigner si piraga NRC hapjan na badi moi indian jandi NRC hapjan na to ri bani aduna NRC to ga di cape tarka leitre NRC da loi thola di adu bu indago me na akoi parliament sarkar sina asai illegal immigration sangir base regularize to ga NRC da hapjan ga ni moi intention di adu ori manipur gi damuk ta di asai hai jagre akoi gi PR mu to gi ba document se agreement ni binding oi indian government to ne lo ni mar president represent to ga governor to ri bani aduna masi gi cut off date by the period say home department da law in document le ngoni masi cut off date se akoi system x da assam gi hap isma hap sam ta madu da akoi LBC oi ni cape to shape to bungam ni aduna cape chan na dre haina koina se inago na cape se extend to hap chalo madu akoi pen me yaro mar mi sa gi lehori ba changri me am du ke dog de ga bi do hoji bog de khangja bada e mor pang lai inago da lobby through the kai da thigas ja bada kai to yaw bu di madu yaw ri am lai fore aro chief minister PB ba students home minister na koi rajnath defense minister PB sing do happy ri fore hap tra di irang dum lega do mali aduna koi na press to si sigi do di ani si yaw na press to do aduna koi na madu public domain da thambi da ba bill se adu koi gi manipur government na si minister thabi gi ba government thabi proposal do manipur public domain thambi da ba sidagi irang si lak mali adu civil society ni su ani mak se public domain thambi ni press to do adu tawde akoi di akoi kai su platform phangde akoi party su phangde matam iten telen le aduga todongna debate ki kari godong sa so public ki kari ge swai da yot wat pagi hathu area am de dum buri habani yamung somoji tai no horen laksa seoren tawbudi manipur da su foreigners ek ki kari gi adu ai ho ho gi da budina te akoi ngasi garang khakta kep la ga heta ho chongmoi wafum de laten de sang singna matam du da MS code kai na ko jum ta gi ba khara budi adum angang ojari satra sing kari sing oringi da adu area du kitang amuk lakcharam ge tawdo oi tawpur du lakchaning se oroina tawpur maroina entire north se madum kep ki against dum hori kep se adum pumna thingba pamba so dum yok nari
ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯃꯗꯤ ꯈꯤꯇꯪ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯁ꯭ꯋꯥꯏꯗ ꯆꯠꯅꯕ ꯌꯥꯕ ꯌꯥꯗꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯈꯤꯇꯪ ꯂꯥꯟꯈꯠꯂꯛꯑꯀꯥꯟꯗ ꯀꯦꯞꯁꯦ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯁꯨ ꯑꯗꯨꯝ ꯂꯥꯎꯗꯤ ꯂꯥꯎꯕ ꯂꯥꯛꯏꯕ ꯅꯩꯅꯔꯤꯕ ꯁ꯭ꯋꯥꯏꯗ ꯂꯥꯛꯏꯕ ꯊꯣꯛꯂꯛꯏꯕ ꯋꯥꯐꯝꯁꯤꯡꯁꯦ ꯏꯟꯗꯤꯌꯥ ꯅꯣꯔꯠꯁꯤꯃ ꯂꯥꯡꯉꯦ ꯏꯟꯗꯤꯌꯥ ꯅꯣꯔꯠ ꯏꯁꯇ ꯂꯥꯡꯉꯤꯁꯤ ꯄꯤꯛꯅ ꯂꯩꯕ ꯑꯄꯤꯛ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯚꯣꯂꯨꯝ ꯑꯃ ꯑꯁꯥꯝꯗ ꯅꯜꯂꯒ ꯂꯩꯕ ꯑꯁꯥꯝ ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯆꯧꯕꯁꯤꯡꯗ ꯍꯥꯏꯕ ꯇꯥꯏꯌꯦ ꯁ꯭ꯋꯥꯏꯗ ꯀꯦꯞꯀꯤ ꯑꯦꯒꯦꯟꯁꯇ ꯀꯌꯥ ꯉꯥꯡꯕꯁꯤ ꯇꯥꯗ꯭ꯔꯤꯁꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯅ ꯀꯣꯚꯔ ꯇꯧꯗꯕꯒꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯁꯤ ꯑꯗꯨꯝ ꯆꯥꯎꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯃꯤꯁꯨ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯇꯣꯞꯄꯅꯒ ꯍꯥꯏꯖꯤꯜꯂꯛꯄ ꯉꯝꯖꯥꯠ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯣꯏꯕꯖꯥꯠꯂꯥ ꯁꯤꯒꯤ ꯂꯥꯡꯗꯕ ꯑꯦꯔꯤꯌꯥ ꯑꯃ ꯑꯔꯥꯡꯕ ꯑꯦꯔꯤꯌꯥ ꯑꯃ ꯎꯕꯤꯔꯁꯦꯗ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯑꯁꯥꯝꯗꯅ ꯌꯥꯝ ꯀꯟꯅ ꯁꯤꯒꯤ ꯏꯝꯄꯦꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯁꯤꯀꯣ ꯑꯁꯥꯝꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯈꯤꯇꯪ ꯇꯨꯡꯍꯟ ꯌꯦꯡꯉꯗꯤꯕ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟ ꯍꯥꯏꯔꯤꯁꯦ ꯀꯩꯗꯧꯕꯩ ꯕꯦꯡꯒꯣꯜ ꯍꯥꯏꯔꯤꯅꯣ ꯑꯁꯥꯝꯗ ꯌꯦꯛꯄ ꯂꯥꯏꯟꯗ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯈꯤꯇꯪ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯀꯥꯟꯗ ꯆꯥꯎꯕ ꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯁꯟ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯂꯧꯁꯤꯜꯂꯦ ꯑꯁꯥꯝꯁꯦ ꯂꯧꯁꯤꯜꯂꯦ 1824 ꯃꯣꯏꯅ ꯏꯟꯐꯣꯔꯃꯦꯜꯂꯤ ꯂꯧꯁꯤꯜꯂꯦ ꯑꯗꯨꯒ 1826ꯇ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯦꯟꯗꯥꯕꯨ ꯃꯇꯨꯡꯗꯩꯗꯤ ꯑꯁꯥꯝꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯦꯅ ꯕ꯭ꯔꯤꯇꯤꯁ ꯑꯦꯝꯄꯥꯌꯔꯒꯤ ꯑꯗꯨ ꯑꯣꯏꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯅ ꯑꯁꯥꯝꯁꯤ ꯑꯁꯥꯝ ꯑꯣꯏꯅ ꯂꯧꯗꯦꯕ ꯑꯁꯥꯝꯁꯤ ꯕꯦꯡꯒꯣꯜꯗ ꯇꯤꯟꯁꯤꯜꯂꯦꯕ ꯕꯦꯡꯒꯣꯜꯗ ꯃꯣꯏꯒꯤ ꯀꯦꯄꯤꯇꯜ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕ ꯀꯜꯀꯇꯥꯁꯤꯗ ꯑꯗ ꯑꯁꯥꯝꯁꯤ ꯕꯦꯡꯒꯣꯜꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯗꯣꯏꯅꯦꯕ ꯂꯩꯔꯝ ꯀꯥꯟꯁꯤꯗ 1838ꯁꯤꯗ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯧꯁꯤꯜꯂ ꯃꯇꯨꯡꯁꯤꯗꯁꯨ ꯑꯁꯥꯝꯁꯤ ꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯤ ꯑꯗꯨ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯌꯥꯝ ꯁꯣꯜꯂꯤ ꯁꯣꯟꯕꯅꯤꯅ ꯁꯤꯂꯦꯠ ꯁꯤ ꯕꯦꯡꯒꯣꯜꯒꯤ ꯄꯥꯔꯠ ꯑꯣꯏꯅ ꯂꯩꯔꯦ ꯁꯤꯂꯦꯠꯇ ꯉꯁꯥꯏꯒꯤ ꯁꯤꯂꯦꯠꯀꯤ ꯕꯦꯡꯒꯣꯜ ꯍꯤꯟꯗꯨꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯀꯥꯡꯕꯨ ꯌꯥꯝ ꯂꯩꯔꯦ ꯃꯨꯁꯂꯤꯝ ꯃꯔꯛꯇꯅ ꯌꯥꯝ ꯂꯩꯇꯦ ꯑꯗ ꯃꯥꯏꯒ꯭ꯔꯦꯁꯟꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯤꯑꯕ ꯑꯍꯥꯟꯕ ꯕ꯭ꯔꯤꯇꯤꯁꯅ ꯑꯦꯟꯀꯔꯦꯖ ꯇꯧꯔ ꯆꯪꯉꯛꯄꯁꯤꯅ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯨ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯃꯣꯏꯅ ꯄꯥꯏꯕ ꯃꯣꯏꯅ ꯂꯣꯋꯔ ꯂꯦꯚꯦꯜ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤꯁꯤ ꯃꯣꯏꯒꯤꯗ ꯄꯨꯂꯞ ꯂꯩꯈꯤꯕ ꯕꯥꯕꯨ ꯄꯔꯥꯒꯅ ꯑꯩꯈꯣꯏꯁꯤꯁꯨ ꯂꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯪꯒꯨꯟꯗꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯁꯥꯝꯗꯁꯨ ꯉꯥꯏꯔꯦ ꯄꯨꯂꯞ ꯗꯣꯃꯤꯅꯦꯠ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯑꯃ ꯂꯥꯛꯑꯦꯕ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯨꯁꯤꯡꯁꯤꯅ ꯑꯗꯨꯅ ꯃꯣꯏꯅ ꯂꯥꯛꯀꯥꯟꯁꯤꯗ 1838ꯁꯤꯗ ꯈꯔ ꯑꯃꯅ 36ꯅꯦ ꯍꯥꯏꯗꯣ 38ꯇ ꯑꯣꯏꯕ꯭ꯔꯥ ꯈꯜꯂ ꯑꯩꯅ ꯊꯦꯡꯅꯈꯤꯗꯗꯤꯕ ꯒꯦꯠ ꯑꯣꯏꯅ ꯏꯕꯗ 1838ꯁꯤꯗ ꯑꯁꯥꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯕꯦꯡꯒꯣꯂꯤ ꯑꯣꯏꯍꯜꯂꯦꯕ ꯕꯦꯡꯒꯣꯂꯤꯅ ꯂꯥꯎꯊꯣꯛꯑꯦꯕ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯂꯥꯎꯊꯣꯛꯏꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯇꯧꯀꯥꯟꯁꯤꯗ ꯑꯁꯥꯃꯤꯁꯤꯡꯁꯤ ꯈꯔ ꯃꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯌꯥꯝ ꯁꯣꯜꯂꯤ ꯃꯇꯝꯅꯤꯅ ꯃꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯉꯝꯗꯦ ꯑꯗꯨ ꯕꯦꯡꯒꯣꯂꯤꯅ ꯀꯩꯅꯣꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯂꯩꯔꯨꯔꯦ ꯑꯗꯩꯗ ꯁꯤꯅ ꯑꯍꯥꯟꯕꯗ ꯑꯁꯥꯃꯤꯁ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯏꯝꯄꯦꯇꯁꯁꯤ ꯁꯤꯗꯒꯤꯅꯦ ꯍꯥꯏꯅꯔꯤꯅꯦꯕ ꯇꯧꯀꯥꯟꯁꯤꯗ ꯃꯤꯁꯅꯔꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯃꯤꯁꯅꯔꯤ ꯃꯌꯥꯝꯁꯤ ꯃꯣꯏꯁꯨ ꯑꯁꯥꯃꯤꯁ ꯂꯩꯍꯟꯗꯧꯅꯤ ꯀꯩꯗꯧꯕꯩꯗꯃꯛꯇ ꯕꯦꯡꯒꯣꯂꯤ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕ ꯕꯦꯡꯒꯣꯂꯤꯅꯤ ꯍꯥꯏꯅ ꯑꯁꯥꯃꯤꯁꯁꯤ ꯕꯦꯡꯒꯣꯂꯤꯒꯤ ꯗꯥꯏꯂꯦꯛꯅꯤ ꯑꯗꯨꯅ ꯕꯦꯡꯒꯣꯂꯤꯅꯤ ꯑꯣꯏꯔꯤ ꯆꯞ ꯃꯥꯟꯅꯩ ꯂꯣꯏꯅꯃꯛꯇꯤ ꯌꯥꯔꯅꯤ ꯍꯥꯏꯕ ꯑꯗ ꯃꯤꯁꯅꯔꯤ ꯃꯌꯥꯝ ꯍꯥꯏꯁꯤꯅ ꯃꯣꯏꯅ ꯃꯣꯏꯒꯤ ꯙꯔꯃ ꯁꯟꯗꯣꯛꯀꯥꯟꯁꯤꯗ ꯅꯥꯒꯥ ꯍꯤꯜ ꯆꯠꯂꯤ ꯑꯔꯨꯅꯥꯆꯜ ꯆꯠꯂꯤ ꯁꯤꯗ ꯑꯁꯥꯃꯤꯁ ꯚꯥꯞ ꯇꯥꯏ ꯃꯣꯏ ꯀꯧ ꯑꯗꯨꯝ ꯚꯥꯞ ꯇꯥꯅꯩ ꯃꯣꯏꯒꯤ ꯅꯥꯒꯥꯃꯤꯁ ꯂꯩꯔꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯦꯐꯥꯃꯤꯁ ꯉꯥꯡꯁꯤꯅꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯁꯥꯃꯤꯁ ꯑꯗꯨꯒ ꯒꯥꯔꯣ ꯈꯥꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯁꯥꯃꯤꯁ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯃꯣꯏ ꯙꯔꯃ ꯁꯟꯗꯣꯛꯀꯥꯟꯁꯤꯗ ꯑꯁꯥꯃꯤꯁ ꯍꯦꯟꯅ ꯀꯥꯟꯅꯩꯑꯕ ꯑꯗ ꯕꯦꯡꯒꯣꯂꯤ ꯂꯥꯛꯑꯒꯗꯤ ꯃꯀꯣꯛꯇ ꯍꯧꯕꯒꯤ ꯐꯤꯕꯝ ꯂꯥꯛꯇꯧꯕ ꯑꯗ ꯃꯣꯏꯅ ꯃꯥꯏꯜꯁ ꯕ꯭ꯔꯣꯟꯁꯟꯒ ꯂꯩꯁꯦ ꯃꯥꯏꯜꯁ ꯕ꯭ꯔꯣꯟꯁꯟ ꯅꯣꯏꯒꯤ ꯁ꯭ꯀꯨꯜ ꯈꯖꯤꯛ ꯂꯤꯡꯈꯠꯇ ꯑꯁꯥꯝꯗ ꯍꯦꯔꯣ ꯑꯗꯨꯝ ꯇꯧꯔꯦꯅ ꯃꯣꯏꯁꯤ ꯌꯥꯝ ꯀꯟꯅ ꯌꯥꯎꯔꯝꯃꯦꯕ ꯁꯤ ꯑꯍꯥꯟꯕ ꯍꯧꯀꯥꯟꯁꯤꯗ ꯑꯗ ꯁꯤꯒꯤ ꯀꯦꯝꯄꯦꯟ ꯑꯃ ꯂꯩꯔꯦ ꯂꯩꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯤ ꯌꯥꯝ ꯁꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤꯅ ꯑꯁꯥꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯂꯩꯔꯦꯅ ꯁꯤ ꯇꯧꯀꯥꯟꯁꯤꯗ ꯑꯁꯥꯃꯤꯁ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯍꯧꯒꯠꯂꯀꯥꯟꯁꯤꯗ ꯌꯥꯔꯣꯏ ꯊꯤꯡꯕ ꯏꯍꯧ ꯍꯧꯔꯦ ꯍꯧꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟꯁꯤ 1873ꯗ ꯌꯦꯛꯑꯦ ꯑꯗꯣ 1874ꯁꯤꯗ ꯑꯁꯥꯝꯁꯤ ꯕꯦꯡꯒꯣꯜꯗꯒꯤ ꯈꯥꯏꯗꯣꯛ ꯑꯁꯣꯝꯗ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯌꯥꯝꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯏꯍꯧ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗ ꯕꯦꯡꯒꯣꯜꯗꯒꯤ ꯈꯥꯏꯗꯣꯔꯛꯑꯦꯕ ꯈꯥꯏꯗꯣꯔꯛꯑꯒ ꯃꯁꯥꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯄ꯭ꯔꯣꯚꯤꯟꯁ ꯑꯣꯏꯅ ꯊꯝꯃꯛꯑꯦꯕ ꯊꯝꯃꯀꯥꯟꯁꯤꯗ ꯊꯝꯃ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯑꯁꯥꯃꯤꯁꯅ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯑꯦꯕ ꯁꯤꯗꯁꯨ ꯈꯔ ꯑꯃꯨꯛ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯔꯦ ꯑꯗꯥꯏ ꯀꯥꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯈ꯭ꯔꯕꯅꯤ나 ꯑꯗ ꯃꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤ ꯑꯃꯗꯗꯤ ꯕꯦꯡꯒꯣꯂꯤꯅ ꯑꯃꯨꯛ ꯑꯣꯏꯍꯜꯂꯦ ꯑꯗꯣ ꯑꯇꯩꯁꯤꯗꯅ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤꯒꯤ ꯑꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯅ ꯑꯃꯨꯛ ꯑꯁꯥꯃꯤꯁꯅ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯟꯊꯣꯛꯑꯦꯕ ꯑꯣꯟꯊꯣꯛꯑꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ 1874ꯗ ꯃꯣꯏꯁꯤ ꯑꯁꯥꯝ ꯑꯣꯏꯅ ꯃꯁꯥꯅ ꯍꯤꯡꯖꯔꯦꯀꯣ ꯍꯤꯡꯖꯔ ꯃꯇꯨꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯕꯦꯡꯒꯣꯜ ꯄꯥꯔꯇꯤꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯌꯥꯎꯔꯛꯄ ꯀꯔꯖꯟ ꯂꯩꯀꯥꯟꯁꯤꯗ ꯕꯦꯡꯒꯣꯜꯁꯤ ꯄꯥꯔꯇꯤꯁꯟ ꯇꯧꯋꯦꯕ ꯕꯦꯡꯒꯣꯜꯗ ꯃꯣꯏꯒꯤ ꯔꯦꯚꯣꯂꯨꯁꯟ ꯃꯨꯚꯃꯦꯟ ꯌꯥꯝ ꯀꯟꯅ ꯍꯧꯔꯛꯑꯦꯅ ꯕꯦꯡꯒꯣꯜ ꯄꯥꯔꯇꯤꯁꯟ ꯇꯧꯀꯥꯟꯁꯤꯗ ꯑꯃꯨꯛ ꯑꯁꯥꯝꯁꯤ ꯑꯃꯨꯛ ꯏꯁ ꯕꯦꯡꯒꯣꯜ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦꯕ ꯍꯥꯞꯆꯜꯂꯒ ꯃꯔꯦꯛ ꯑꯃ ꯏꯁ ꯕꯦꯡꯒꯣꯜ ꯑꯣꯏ ꯂꯩꯔꯕꯅꯤꯅ ꯑꯁꯥꯝꯁꯦ ꯑꯗꯨꯒ ꯑꯁꯣꯝ ꯋꯦꯁ ꯕꯦꯡꯒꯣꯜꯗꯅ ꯑꯁꯣꯝꯒꯤ ꯇꯣꯉꯥꯟꯅ ꯃꯣꯏ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦꯅ ꯑꯗ ꯏꯁ ꯕꯦꯡꯒꯣꯜ ꯂꯩꯔꯀꯥꯟꯁꯤꯗ ꯑꯃꯨꯛ 1912ꯁꯤꯗꯅꯦ ꯑꯃꯨꯛ ꯈꯥꯏꯗꯣꯔꯒ ꯑꯁꯥꯝ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯥꯛꯏꯁꯦ ꯇꯣꯉꯥꯟ ꯇꯥꯛꯀꯥꯟꯁꯤꯗ ꯁꯤꯂꯦꯠ ꯑꯩꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯄ꯭ꯔꯣꯚꯤꯟꯁ ꯑꯃ ꯂꯩꯅ ꯁꯤꯁꯨ ꯑꯁꯥꯝꯗ ꯍꯥꯞꯆꯜꯂꯛꯑꯦꯕ ꯍꯥꯞꯆꯜꯂꯀꯥꯟꯁꯤꯗ ꯁꯤꯂꯦꯇꯤ ꯃꯌꯥꯝꯁꯤꯅ ꯄꯥꯝꯖꯗꯦꯕ ꯑꯗꯨꯏꯗꯣ ꯑꯁꯥꯝꯗ ꯇꯤꯜꯂꯒ ꯃꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯤ ꯕꯦꯡꯒꯣꯜꯗ ꯑꯗꯨꯝ ꯂꯩꯖꯒꯦꯅ ꯃꯣꯏ ꯌꯥꯝꯅ ꯍꯥꯟꯅ ꯌꯦꯠꯇꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯌꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯕꯦꯠ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ
my like roots of ethnic conflict and my like samatan whole consider Bengali mem have something bomb there or Silati Bengali mem some other than India partition in country go regularly going to get the partition jom days the slate at the younger the Muslim majority can labor or Asanga put me in a regular Silesi Hindu majority over Silati mem hana something zero hair mem partition you can say something the Yogana can not drop never. The Rokansa Assamese nationalism Hanagas have linguistic national Kanawagi, Mamani, Namunabili, consider Assamese Zina, Silesi Oxalagadi, Assamese Bengali majority or Dore, or the Silesi one away, Sungayaro, you know, Sigang Hana, Gopnat, Borlo, Hemia, Medihumia, Kangli with the Gi, Tali Hamiam, Tali Hawkam, when Kangli with the Gi, Silet given to one referendum on Loeva. Referendum law consider Muslim slight majority here level. Here consider Mokasmo has in a play owner is the garden workers am labeled Celesida. Moising city as a Miss Langus, Namamu Neruga, Hindu never. Adubu, Gopamoin have the Gopnai Borloina, Moising the photo, hello, Moidi, Celestia, and both on the have. Both all Mogadi, Celesi, in the Arantil Lamodoneva. I did come out of the Haziki politics to the Celesi, some Zakrena, Pakistan Zakrena. Pakistan Zakranga, Hindu Meham, Hindu Bengali Mamsi, so some Lehoreva. Lehousing in the partisan Bengali, Asum Hajalaga, Barak Valley, the Pulap Lake, see Bengali in partisan is Henry, or the human tragedy problems you say like Casida. At the time of Pasaka, migrancy, British and guest or Pusalaqua, like let's you have a Hindu Mamla. I don't know peasantry, I did low Zabalam, Kitang Pangaraga, low Zali Jokambu, Laidava, Kangum slave, Moisin Muslim Amweva. At the Moy Muslim, I'm going to get something I consider. Assam the safe way, safety than Bamisa. Assamese again, Assamese on Hogre Moideva. On Hogamoy Bengali Hydra, Assami census reposing the 1951 census, Dr. Jump, Assamese population are Kaklakuneva. Why am I Muslim population, Bengali population, Assamese is high Hutagi. Hazikina CB Lakas Muslims in Tatibire, Adu, who is Parafaku, Adam Hani, Moki by Wood Mojaraga, CBC, had consider Assamese in the minority who translate. Other than Assam, Pana Kinari, CB Lagas, Hamsi Pungai, Dorenki, Assamese Mamsil, Pra, marginalized Hodorenki, Moi, Assamese Hyderabad, Hazusu, Assamese Hyderabad, tribe Mam, Bodo Mam, Kasariam, Tom Hydorego. Kaida Assamese name, Lejarama, Muslim Mam. Bengal original body got selected like a man missing like a man to Moise Paraguay Paipugi, might Jagano, Tatira, Hiragadi, as many antenna to Hamo Dorieva. See, was named kept the Assam, Pana, Mugna than I see Yaro and Lepesi. The Quiz from Sue Dunga, who is not direct, Adum, huge population, Munla Lactrina, or the Borea Leone, or the Yagas who had by CBC, I might put them things I consider Game Canary, Nagalandam things, Game Canary, CBC. Some day I had and some Salazalaga citizen or like under illegal migrant travel like to illegal migrant committing to know Pomlena. ILP it's another partially screening the one as is Parathing Manadina. Permitam Lords and Sangarum Layeva, but Adamatam Giri Toroga. Other than Mizoram Sum area, Nagaland Sum area, other Benami purchase local Canomanaraga, my business to Minamia. My Toroponina, Adam Hama Mutaneva. See if it's plotting Manatagati. Kitang delay the Wadani, last editum Chaptana, Taro, Pami Potum Dane, Pami Posaka, the Hindu Mams, Kandoni, the Muslim Kandoka, Citizen Pirani, or the Muslim Yam, Senatale Huduni, Tale Huripo Kamusi Rodino, Hanaki, NRCG, Samto, he consider 2 million Musi illegal in the Herana. Illegal Hindu majority or river. Hindu, I am Haziki, Yaurisin Sidava. Aduga. Muslim am later heron. Muslim Bangladesh has a lawyer upon the bilateral agreement with the Nesa lawyer upon the India other Tamgans the Kanabihan Tamduna having 6 questions to hang in the Bengali Kamutin of Ganswina has a Kanabihan Tamduna equip the taxpayer in the jail, the intern came to me at the Halu upon the Tamduni, like Lalisong like Tamade upon the Tamgans the Kanana has a potato. Other union budget they have the air upon the Yaponde. Budget and Potono, I have questions jam on like complications jam Chaurieva. I don't know why I have a quick protection Pangani, ILP Talana, which is I consider Sigami as a win, cool me in Mutaneva. As Haina Ham Haiva,
ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯁꯦꯟꯁꯁꯤ ꯂꯨꯄꯥ 2,000 ꯄꯤꯊꯣꯛꯑ ꯂꯩ ꯌꯥꯏꯅ ꯗꯦꯜꯂꯤꯗ ꯂꯥꯛꯑꯒ ꯂꯥꯏꯁꯦꯟꯁ ꯂꯧꯅꯔꯦꯕ ꯑꯗꯨꯒ ꯊꯧꯕꯗꯤ ꯗꯦꯜꯂꯤ ꯊꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ CAB ꯁꯤ ꯑꯁꯥꯝꯗꯗꯤ ꯌꯥꯔꯦ ꯃꯅꯤꯄꯨꯔꯗꯤ ꯌꯥꯖꯗ꯭ꯔꯁꯨ ꯅꯥꯒꯥꯂꯦꯟ ꯌꯥꯖꯗ꯭ꯔꯁꯨ CAB ꯁꯣꯝꯗ ꯐꯪꯉꯣꯏꯗꯧꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯆꯠꯂ ꯂꯧꯔ ꯍꯜꯂꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯍꯧꯔꯣꯏꯕ ꯍꯥꯏꯕꯗꯤ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯌꯥꯃꯨꯡꯁꯨ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅꯤꯠ ꯑꯩ ꯈꯤꯇꯪ ꯌꯥꯃꯨꯡ BJPꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅꯕꯀꯣ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯁꯦ ꯃꯔꯨꯑꯣꯏꯅ NRC ꯑꯃ ꯂꯩꯈ꯭ꯔꯦ ꯑꯁꯥꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗ ꯀꯦꯞ ꯑꯃ ꯅꯦꯁꯟꯒꯤ ꯑꯃ ꯑꯦꯛꯖꯥꯝ ꯇꯧꯗꯕꯒꯤ ꯋꯥꯐꯝꯗꯨꯃ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯇꯪꯗꯥꯡꯕ ꯈꯪꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯟꯗꯣꯛꯀꯗꯧꯔꯦ NRCꯅ ꯑꯃꯨꯛ ꯈꯔ ꯈꯟꯗꯣꯛ ꯀꯦꯞꯅ ꯑꯃꯨꯛ ꯈꯔ ꯈꯟꯗꯣꯛꯇꯤ ꯈꯔꯗꯤ ꯇꯧꯗꯣꯔꯦꯕ ꯑꯗ ꯁ꯭ꯋꯥꯏꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯅ ꯍꯧꯖꯤꯛ ꯐꯥꯎꯅꯔꯤꯁꯤ ꯈꯟꯗꯣꯛꯑꯕꯁꯤꯡꯁꯤ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯏꯟꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯃꯗꯤ ꯂꯩ ꯑꯩꯅ ꯈꯟꯕꯗ BJP ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯆꯥꯎꯕ ꯄꯥꯔꯇꯤꯅꯤ ꯁꯣꯏꯗꯅ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯣꯛꯄꯤꯕ ꯌꯥꯕꯖꯥꯠꯂꯥ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯦ ꯑꯗꯨꯋꯥꯏꯗ ꯈꯟꯗꯣꯔꯛꯄꯁꯤꯡꯗꯣ ꯃꯗꯨ ꯊꯣꯏꯗꯣꯛꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯁꯣꯏꯅ ꯈꯟꯗꯣꯔꯛꯑꯅꯤ ꯀꯦꯞ ꯂꯥꯛꯀꯥꯟꯗ ꯉꯁꯥꯏꯒꯤ 2014ꯒꯤ 31 ꯗꯤꯁꯦꯝꯕꯔ ꯍꯥꯏꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯈꯔꯗꯤ ꯈꯟꯗꯣꯔꯛꯑꯗꯣꯏꯅꯦꯕ NRCꯅ ꯈꯔ ꯑꯃ ꯈꯟꯗꯣꯛꯈ꯭ꯔꯦ ꯑꯁꯥꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯈꯟꯗꯣꯛꯄꯁꯤꯡꯁꯦ ꯌꯥꯃꯨꯡ ꯁꯣꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯤꯡꯁꯤ ꯁꯦꯇꯜꯃꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯃꯗꯥꯏ ꯑꯦꯔꯤꯌꯥꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯝ ꯉꯟꯃꯜꯂꯤ ꯈꯔ ꯂꯥꯞꯄꯤ ꯈꯤꯇꯪ ꯂꯥꯞꯄꯦꯅ ꯑꯩꯒꯤ ꯃꯣꯠ ꯊꯝꯖꯒꯦ ꯑꯗꯣ ꯈꯟꯕꯗꯤ ꯁꯣꯏꯅ ꯈꯟꯗꯣꯔꯛꯑꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯁꯥꯝꯗꯤ ꯈꯔꯕꯨ ꯐꯔꯤ ꯍꯧꯖꯤꯛ ꯃꯔꯨꯞꯅ ꯍꯥꯏꯕꯤꯔꯤꯗꯨꯗꯤ ꯆꯤꯟꯒꯤ ꯂꯥꯟ ꯉꯥꯛꯇꯅꯦꯕ ꯂꯩꯕꯥꯛꯁꯤꯗꯩꯗ ꯂꯥꯟ ꯇꯥꯔꯛꯇꯅ ꯂꯩꯔꯤ ꯆꯍꯤ ꯆꯅꯤꯁꯦ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗꯅꯦꯕ ꯁ꯭ꯇꯦꯠ ꯐꯣꯝ ꯇꯧꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯆꯥꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯕꯨ ꯙꯃꯥ ꯑꯃ ꯍꯟꯕ ꯃꯣꯏꯅꯁꯨ ꯈꯪꯉꯕꯅꯤ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅꯦꯅ ꯂꯧꯒꯦꯁꯨ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯤ 18-19ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩ ꯍꯩꯕ ꯖꯥꯇꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯚꯦꯂꯤꯗ ꯂꯩꯖꯔꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯌꯥꯝ ꯋꯥꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯗ꯭ꯋꯦꯂꯔ ꯇꯧꯅ ꯂꯩꯕ ꯌꯥꯎꯕ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯤꯑꯕ ꯁꯤꯕꯤꯒꯤ ꯑꯩꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯃ ꯊꯝꯖꯧ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯁꯤꯡꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯩ ꯕꯔꯥꯕꯔ ꯉꯁꯤꯒꯤ ꯇꯦꯕꯜꯁꯤꯁꯨ ꯍꯥꯏ ꯁꯤꯕꯁꯥꯒꯔꯗ ꯉꯁꯤ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯃꯌꯥꯝ ꯂꯩꯔꯤ ꯃꯦꯘꯥꯂꯌꯥꯗ ꯂꯩꯔꯤ ꯖꯤꯔꯤꯗ ꯂꯩꯔꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯒꯁꯨ ꯏꯕꯨꯡꯉꯣꯅ ꯍꯧꯖꯤꯛ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯒꯤ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯌꯧꯔꯕꯅꯤ ꯑꯩꯕꯨ ꯍꯥꯏꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯔ ꯗ ꯋꯦꯜꯐꯤꯌꯔ ꯑꯣꯐ ꯗ ꯄꯤꯄꯜ ꯑꯣꯐ ꯗ ꯅꯣꯔꯠ ꯏꯁꯠ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯄꯨꯊꯣꯔꯛꯄꯒꯤ ꯌꯥꯅꯕ ꯌꯥꯅꯗꯕ ꯈꯔ ꯃꯔꯩ ꯌꯦꯠꯅꯔꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯁꯨ ꯄꯨꯊꯣꯛꯀꯅꯤ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯂꯩꯔꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯦꯞꯁꯦ ꯁꯤ ꯁ꯭ꯃꯨꯠꯂꯤ ꯆꯠꯅꯕ ꯑꯗꯨꯋꯥꯏ ꯑꯦꯔꯤꯌꯥꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯤꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯃꯁꯤ ꯄꯥꯁ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯈꯛ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟ ꯑꯋꯥꯔꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩ BJPꯒꯤ ꯁ꯭ꯄꯣꯛꯁ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯑꯄꯤꯜ ꯑꯃ ꯇꯧꯖꯔꯤ ꯑꯄꯤꯜ ꯑꯃ ꯇꯧꯖꯔꯤ ꯇꯧꯕꯗ ꯑꯄꯤꯜꯗꯤ ꯇꯧꯕ ꯑꯩꯁꯨ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯀꯔꯤꯃꯛꯇꯗꯤ ꯂꯩꯇꯔꯕꯅꯤ나 ILP ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯊꯝꯃꯐꯥꯎꯗ ꯃꯗꯨꯋꯥꯏꯗꯨꯗ ꯄꯦꯟꯊꯣꯛꯄ ꯌꯥꯈꯤꯔꯣꯏꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯨ ꯇꯥꯛꯄꯤꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯑꯩꯐꯥꯎꯗ ꯑꯩꯈꯣꯏꯗ ꯄꯤꯔꯛꯀꯗꯧꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯤꯔꯛꯅꯤ ꯍꯥꯏꯔꯦ ꯎꯗ꯭ꯔꯤꯕꯅꯤꯅ ꯄꯤꯔꯛꯀꯗꯧꯔꯤꯁꯤ ꯀꯔꯤꯅꯣꯁꯤ ꯈꯪꯗꯕꯁꯤꯅ ꯆꯤꯡꯅꯕꯁꯦ ꯄꯨꯔꯥ ꯀꯣꯏꯗꯤ ꯌꯥꯃꯨꯡꯗꯤ ꯍꯥꯏꯕꯤꯔꯕ ꯉꯝꯗꯤꯉꯝꯃꯣꯏꯗꯣꯔꯤꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯏꯕꯣꯝꯆꯥ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯣꯖꯥ ꯏꯕꯣꯝꯆꯥ ꯈꯤꯇꯪ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯁꯥꯏ ꯆꯥꯗꯦ ꯃꯇꯝꯗꯤ ꯈꯤꯇꯪ ꯇꯦꯟꯁꯤꯜꯂꯛꯑꯦ ꯇꯧꯕꯇꯕꯨ ILP ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯁꯦ ꯇꯦꯛꯅꯤꯀꯦꯜꯂꯤ ꯃꯇꯝ ꯀꯌꯥꯝ ꯂꯧꯒꯗꯒꯦ ꯁꯤꯅꯤ ꯆꯥꯎꯔꯥꯛꯅ ꯑꯥꯏꯗꯤꯌꯥ ꯂꯩꯕꯤꯕ꯭ꯔꯥ ꯃꯁꯤ ꯌꯥꯝ ꯁꯥꯡꯅ ꯂꯧꯔꯤ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯁꯤꯃ ꯑꯣꯏꯔꯔꯣꯏ ꯕꯤꯜ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯑꯒ ILP ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯔꯤꯒꯨꯂꯦꯁꯟ ꯑꯗꯨꯒ ꯃꯥꯟꯅꯕ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯊꯥꯏ ꯃꯇꯝꯗꯨ ꯌꯥꯔꯝꯕꯩ ꯋꯥꯅꯤ ꯑꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏ BJP ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯩꯈꯣꯏ ꯏꯅꯥꯎ RKꯅ ꯍꯥꯏꯕꯤꯈꯤꯕ ꯃꯦꯀꯥꯅꯤꯖꯝ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯣ ꯃꯗꯨ ꯕꯤꯜꯗ ꯍꯥꯞꯆꯤꯟꯕꯤꯔꯣ ꯀꯔꯤ ꯃꯦꯀꯥꯅꯤꯖꯝꯅꯣ ꯃꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯏꯔꯥꯡ ꯑꯗꯨꯝ ꯂꯩꯒꯅꯤ ꯕꯤꯜꯗ ꯍꯥꯞꯆꯤꯟꯕꯤꯌꯣ ꯀꯔꯤ ꯃꯦꯀꯥꯅꯤꯖꯝ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯥꯏ ꯅꯣ ꯗꯤꯚꯤꯖꯟ ꯑꯅꯤꯁꯦ ꯑꯩꯈꯣই ꯃꯅꯨꯡ ꯍꯨꯠꯅ ꯈꯟꯅꯍꯧꯗꯕꯗꯒꯤ ꯊꯣꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯈꯟꯅꯗꯤ ꯃꯁꯤ ꯏꯝꯄꯦꯛ ꯌꯥꯝ ꯆꯥꯎꯅ ꯂꯩꯅꯤ ꯀꯦꯞ ꯃꯅꯤꯄꯨꯔꯗ ꯆꯠꯂꯣꯏ ꯇꯧ ꯏꯝꯄꯦꯛꯇ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨ ꯃꯦꯀꯥꯅꯤꯖꯝꯗꯣ ꯕꯤꯜ ꯍꯥꯞꯆꯤꯟꯕꯤꯌꯨ ꯍꯥꯞꯇ꯭ꯔꯒꯗꯤ ꯄꯥꯛ ꯅꯦꯝꯕ ꯌꯥꯔꯣꯏ ꯑꯁꯤ ꯑꯩꯒꯤ ꯂꯅꯥꯏ ꯃꯣꯠꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯣꯄꯤꯅꯤꯌꯟꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯁꯤ ꯃꯦꯀꯥꯅꯤꯖꯝꯁꯤ ꯊꯨꯅꯃꯛ ꯕꯤꯜꯗ ꯍꯌꯦꯡꯁꯤ ꯄꯨꯊꯣꯛꯁꯤꯗ ꯍꯥꯞꯆꯤꯟ ꯇꯥꯕ ꯃꯦꯀꯥꯅꯤꯖꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯨ ꯀꯣꯟꯅ ꯇꯝ ꯂꯥꯛꯄ ꯌꯥꯔꯣꯏ ꯇꯝ ꯂꯥꯛꯄ ꯌꯥꯔꯗꯤ ꯏꯔꯥꯡ ꯇꯧꯅꯤ ꯂꯩꯕꯥꯛꯁꯤ ꯏꯔꯥꯡ ꯇꯧꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯇꯧ ꯂꯩꯔꯤ मधु नेगंदम हन्नबा सरकार सिना सिनबम थोयन थमजै खंजै एना अकोय मणिपुर गवर्नमेंट इनिशिएट तौरगा इंडिया गवर्नमेंट दा खंगलबम तोई अदुगा अकोय ने कुपना नोटिफिकेशन अनि से तसेंग नोटिफिकेशन लान थोकिबनि जी मसी रिगुलाइज तौगे हाइन बिल सि पुथोकपनि तसेंग बदि केप पुथोकपनि असि मसी गवर्नमेंट तौबंग ब थबक नते नोटिफिकेशन जी पार्लियामेंट पास तौगदमनि अदु मोयना लाना गवर्नमेंट थोकतोरे मसी रिगुलाइज तौनबा केप पुथोकपनि
ai thamjage masi atop lakpa disu ai han su puthok jabani Thank you. yan ana aina Thank you. masi akoi media da thamjabani electronic print media da Thank you, Oja. akoi tawriba punamak akoi government su laba manam tawroi NGO man su tawroi akoi su tawroi adun punna khanaba matamdu thengabani aduna akoi na kuire akoi marmand pijaba akoi gi joint select committee da pije parliament ki isa muksal unujari yam sumi kholi hariga ai legal aspect yam pijabani adu implement toba kokpa kai tawde yaurukti aduna masi yam kupna ne na matam budu chakadong patam lochale ke parliament ba yam yam pusalakpa parliament gi yam changim ni na LP na tanga manaba ise pusalakpa pakti yagro hai bani taung pradeep last text si kamain thambiding iswai se yam pangoi thokko yap jala So, saya ILP sing aku Manipur People's Bill in tahu kerja. Ada hal ini reconsideration ni bahalak bane ba. Ada kayak ini yang ini report kayak ini itu bank account hoga. Sama aku Manipur People hai itu definition itu orang no maling kamu tahu. Kamai itu na kamu kerja kan doga Manipur sem People to hai kibu itu. to hosiki pun di president table da leri ko Ada push tahu si sem doga push tahu si ya halaga di. Aku kita protection kali dipangina. Sama aku na hajki bill lahum dari awal si mi ne tai ila lam le yaro ga habi potuni na ara changbri changjara ga lam le yaro har ga su protection ga diphangi na ini da ko deal do in incident na tani kai no CAB da di ga sai ga na manipur da CAB illegal migrant ma'am do citizen on yaro har ga so tai chalo olu ya bani na hani gi segi le ma'am do adum tap tana citizen halakani ba adana CAB ja di ga yam tin redundant or bank la ko na ko manipur ram thing si mizoram dan thing si ga hai se pulo thing dra ga na ro ba purom chong ada dor kan sida pull-up citizen oimina kan sida akhoi ethnic minority man protect hona bagi damota Manipur People's Bill nadre ILP chana halaga kitang bhodi filter process am changina aru lam laya da bagi are karba torgo su local involved to ya da report mai khale protection khal log job na khoi pha pha rang khale okay thank you yang somozet aduga taung pradeep aduga ojaibum sa ngasi impact ni yuso to lakpiba aduga ngasi gi manu na sei bapung phan bibke damukta aina ro selak poti kai khum jere guest so mo ku amuk kan thagap chari ngasi gi damukta di impact news gi manu na matang asi solution jena batan jaya rogle adu lamdam pisa thokli ba tawdo wa thok kya gi marik chum report ki dama impact news miyang ta dun lebiyo